ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯕꯨꯠ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯕ ꯑꯍꯦꯟꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯆꯅꯨ ꯂꯩꯃ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝ ꯑꯗꯨꯗꯅꯤ ꯑꯍꯦꯟꯕ ꯑꯃꯝꯕ ꯂꯝꯕꯤ ꯑꯗꯨꯗ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯄꯒꯨꯝꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯤ 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 ꯍꯥꯏꯕ ꯖꯥꯠꯁꯦ ꯊꯥꯖꯕ ꯑꯝꯇ ꯌꯥꯔꯝꯗ꯭ꯔꯦ꯫ ꯅꯨꯄꯤ ꯃꯈꯣꯏꯅꯅꯤ ꯑꯩꯅ ꯉꯁꯤ ꯌꯨ ꯊꯛꯂꯤꯕꯁꯦ꯫ ꯑꯃꯨꯛꯁꯨ ꯃꯄꯤꯒ ꯇꯥꯈꯩ ꯀꯞꯂꯒ ꯍꯣ ꯍꯦꯟꯊꯣꯏꯕꯤ, ꯅꯪꯅꯅꯤꯀꯣ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯕꯤꯔꯤꯕꯁꯦ꯫ ꯅꯪꯗꯤ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯤꯅꯤ꯫ ꯑꯩꯅꯗꯤ ꯅꯪꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯈꯤꯕꯅꯤꯀꯣ, ꯑꯗꯨꯒ ꯅꯪꯅꯗꯤ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯗꯨꯅ ꯑꯇꯣꯞꯄ ꯁꯛꯊꯤꯕ ꯑꯃꯨꯖꯥꯎ ꯑꯃꯒ ꯅꯨꯡꯁꯤꯅꯔꯒ ꯂꯩꯔꯝꯕ꯫ ꯑꯩ ꯊꯃꯣꯏꯁꯦ ꯀꯥꯏꯔꯦꯗ꯫ ꯑꯍꯦꯟꯕ ꯃꯥꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯅꯥꯀꯟꯗꯒꯤ ꯕꯨꯠ ꯁꯝꯁꯥꯡꯕꯤ ꯕꯨꯠ ꯁꯝꯇꯦꯟꯕꯤ ꯑꯅꯤꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯕꯨꯠ ꯁꯝꯁꯥꯡꯕꯤ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯇꯧꯔꯒ ꯁꯝꯇꯦꯟꯕꯤ, ꯑꯁꯤ ꯅꯨꯄꯥꯁꯤꯒꯤ ꯃꯇꯧꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯗ꯭ꯔꯅꯦ? ꯕꯨꯠ ꯁꯝꯇꯦꯟꯕꯤ ꯑꯗꯨꯁꯨ ꯅꯣꯛꯂꯒ ꯃꯁꯛꯁꯤꯒ ꯏꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯈꯩ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯍꯥꯏꯕ꯫ ꯃꯥꯒꯤꯁꯦ ꯅꯨꯄꯤ ꯀꯥꯏꯅꯕꯒꯤ ꯃꯥꯟꯗ꯭ꯔꯅꯦ? ꯃꯥꯜꯂꯦ, ꯅꯨꯄꯤꯗꯨꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯍꯩꯁ, ꯁꯤꯗꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯑꯦ꯫ ꯀꯩ ꯋꯥꯈꯜꯅꯣ ꯁꯝꯁꯥꯡꯕꯤ? ꯏꯕꯥꯅꯤꯅ ꯅꯍꯥꯟꯗꯒꯤ ꯅꯨꯄꯥ ꯊꯤꯔꯛꯏꯁꯦ, ꯑꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯁꯤꯗ ꯂꯩꯁꯜꯂꯁꯤꯔꯥ? ꯍꯩꯃꯥ, ꯑꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ? ꯑꯩꯈꯣꯏꯗꯤ ꯄꯨꯠꯅꯤ ꯏꯕꯦꯝꯃ, ꯑꯗꯨꯒ ꯂꯌꯥꯝꯁꯤꯡꯁꯤꯅ ꯈꯪꯈ꯭ꯔꯕꯗꯤ ꯏꯕꯥꯅꯤ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ꯫ ꯈꯪꯗꯅꯕ ꯍꯣꯠꯅꯔꯒ ꯂꯣꯏꯔꯦ꯫ ꯃꯈꯣꯏꯅ ꯏꯕꯥꯅꯤꯕꯨ ताꯟꯊꯣꯔꯛꯏꯁꯦ ꯐꯅ ꯀꯨꯏꯔꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅ ꯀꯩꯁꯨ ꯈꯪꯉꯣꯏ꯫ ꯍꯣꯏꯅꯦ, ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ꯫ ꯅꯪꯗꯤ ꯈꯪꯗꯦ, ꯑꯩꯗꯤ ꯍꯦꯛꯇ ꯅꯨꯄꯥꯁꯤꯗꯅꯦ ꯅꯝꯗꯅ ꯂꯩꯁꯤꯜꯂꯅꯤ꯫ ꯑꯩꯁꯨ ꯅꯨꯄꯥꯁꯦ ꯄꯥꯝ ꯂꯩꯔꯝꯃꯤꯅꯤ ꯈꯪꯉꯕ ꯏꯕꯦꯝꯃ꯫ ꯑꯗꯨꯗꯤ ꯂꯥꯛꯑꯣ, ꯅꯨꯄꯥꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨꯁꯤ꯫ ꯕꯨꯠ ꯁꯝꯁꯥꯡꯕꯤꯒ ꯕꯨꯠ ꯁꯝꯇꯦꯟꯕꯤꯒ ꯑꯅꯤ ꯑꯗꯨ ꯌꯦꯡꯅꯔꯒ ꯈꯤꯈꯤ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯁꯣꯝꯗ ꯑꯍꯦꯟꯕꯁꯨ ꯀꯞꯄꯨ ꯀꯞꯄꯋꯣ ꯅꯣꯛꯄꯨ ꯅꯣꯛꯄꯋꯣ ꯂꯥꯎꯕ ꯂꯦꯞꯇꯦ꯫ ꯅꯨꯄꯥ ꯑꯊꯤꯕ ꯑꯃꯨꯕ ꯑꯃꯒ ꯀꯣꯏꯅꯔꯒ ꯅꯪꯒꯤ ꯅꯨꯄꯥ ꯁꯛ ꯐꯖꯕ ꯑꯩꯁꯦ ꯍꯨꯟꯇꯣꯛꯄ ꯉꯝꯃꯤꯅꯦ? ꯑꯩꯁꯨ ꯅꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯆꯪꯈꯣꯟꯕꯤ ꯑꯃ ꯁꯣꯏꯗꯅ ꯀꯣꯏꯅꯤꯕ꯫ ꯅꯃꯥꯡꯃꯛꯇꯗ ꯍꯦꯛ ꯉꯝꯗ꯭ꯔꯕ ꯏꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯑꯍꯦꯟꯕ ꯍꯥꯏꯅ ꯀꯧꯕ ꯃꯤꯡꯁꯦ ꯈꯨꯗꯛꯁꯤꯗ ꯍꯣꯡꯗꯣꯛꯀꯦ꯫ ꯑꯁꯨꯝꯅ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯆꯠꯂꯝꯕꯗꯒꯤ ꯅꯥꯀꯟ ꯅꯥꯀꯟꯗ ꯅꯨꯄꯤ ꯑꯅꯤꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯈꯪꯇꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯤ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯨꯗ ꯑꯍꯦꯟꯕ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯍꯩꯁ, ꯀꯔꯥꯏꯗꯒꯤ ꯃꯈꯣꯜꯅꯣ ꯁꯤꯗꯤ? ꯀꯞꯄꯒꯤ ꯃꯈꯣꯜꯗꯨꯁꯨ ꯏꯅꯛ ꯅꯛꯅ ꯇꯥꯕ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯑꯍꯦꯟꯕ ꯃꯅꯥꯀꯣꯡ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯀꯩꯅꯣ, ꯅꯨꯄꯤꯅꯤꯅꯦ? ꯀꯔꯥꯏꯗꯒꯤ ꯅꯨꯄꯤ? ꯅꯠꯇ꯭ꯔꯒ ꯍꯦꯟꯊꯣꯏꯕꯤꯅ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯏ ꯖꯥꯠꯂꯥ? ꯑꯃꯨꯛꯁꯨ ꯀꯟꯅ ꯍꯧꯅ ꯂꯥꯎꯅ ꯍꯦ, ꯀꯅꯥꯅꯣ ꯑꯗꯨꯗ ꯀꯞꯁꯤ ꯂꯥꯎꯁꯤꯟꯅꯩꯗꯣ? ꯌꯥꯝ ꯊꯨꯅ ꯑꯩꯒꯤ ꯃꯥꯡꯗ ꯀꯞꯄꯨ ꯂꯥꯎ꯫ ꯂꯥꯎꯅ ꯂꯥꯎꯅ ꯑꯀꯣꯏꯕꯗꯨꯁꯨ ꯃꯤꯠꯌꯦꯡ ꯊꯝꯂꯦ꯫ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯥꯒ ꯏꯅꯛ ꯅꯛꯅꯅ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯇꯥꯁꯤꯟꯗꯨꯅ ꯀꯞꯂꯤꯕꯗꯨ ꯍꯦꯛ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯍꯦꯟꯕꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯇꯨꯡ ꯈꯪꯍꯟꯍꯜꯂꯝꯃꯤ꯫ ꯀꯩꯅꯣ, ꯅꯨꯄꯤꯅꯤ? ꯑꯃꯨꯛꯁꯨ ꯊꯥꯖꯗꯦ ꯃꯇꯥꯒꯨꯝꯕ ꯃꯤꯠ ꯑꯗꯨ ꯅꯣꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯩꯅ ꯌꯨ ꯉꯥꯎꯕꯒꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟꯅ ꯅꯨꯄꯤ ꯑꯃꯈꯛꯇ ꯅꯠꯇꯅ ꯑꯅꯤ ꯎꯔꯤ ꯖꯥꯠꯂꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯞꯂꯤ ꯇꯞꯂꯤ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯍꯦ, ꯅꯣꯏ ꯑꯅꯤꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯍꯥ? ꯃꯥꯏꯗꯣ ꯅꯣꯛꯈꯠꯂꯣ ꯌꯦꯡꯒꯦ꯫ ꯑꯍꯦꯟꯕꯅ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯅꯣꯟꯊꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯍꯦꯟꯕꯁꯨ ꯀꯟꯅ ꯂꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯣꯏ ꯑꯅꯤ ꯅꯅꯥ ꯄꯪꯕ꯭ꯔꯣ? ꯍꯥ? ꯉꯁꯤꯀꯣ ꯑꯩꯅ ꯁꯥꯎꯅꯤꯡꯉꯛꯇꯅ ꯑꯅꯤꯃꯛ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅꯤꯀꯣ꯫ ꯑꯍꯦꯟꯕꯅ ꯀꯟꯅ ꯂꯥꯎꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯄꯤꯔꯥꯡꯅ ꯆꯣꯠꯂꯕ ꯃꯤꯁꯅꯥ ꯑꯅꯤꯗꯨ ꯇꯊꯛ ꯇꯊꯛ ꯀꯤꯅ ꯑꯍꯦꯟꯕꯗ ꯌꯦꯡꯖꯔꯛꯏ꯫ ꯑꯍꯦꯟꯕ ꯃꯥꯗꯤ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯥꯏꯊꯣꯡ ꯎꯕꯗ ꯋꯥꯟꯊꯗꯦꯗ ꯈꯥꯛꯂꯦ꯫ ꯃꯆꯤꯟꯗꯁꯨ ꯈꯪꯍꯧꯗꯅ ꯍꯥꯏꯗꯣꯛꯈꯤ꯫ ꯂꯣꯏ ꯍꯦꯛ ꯐꯖꯩꯅꯦ ꯁꯤꯗꯤ꯫ ꯂꯩꯅꯥ ꯃꯈꯣꯜ ꯅꯤꯛꯂꯞ ꯇꯧꯅ ꯏꯕꯣꯡ, ꯅꯆꯜ ꯑꯅꯤꯒꯤ ꯆꯪꯖꯐꯝ ꯑꯝꯇ ꯄꯤꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯂꯥꯏꯔꯤꯛꯁꯨ ꯃꯄꯤ ꯇꯥꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯆꯪꯖꯐꯝꯁꯨ ꯂꯩꯇ꯭ꯔꯦ꯫ ꯑꯍꯦꯟꯕ ꯉꯥꯏꯍꯥꯛꯇꯨꯗꯗꯤ ꯌꯨꯒꯤ ꯅꯤꯁꯥꯒ ꯈꯪꯍꯟꯍꯟꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯑꯩ ꯌꯨ ꯉꯥꯎꯗ꯭ꯔ ꯃꯥꯜꯂꯤ, ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯅꯤꯁꯥ ꯍꯜꯂꯤꯗ꯫ ꯂꯩꯅꯥ ꯑꯃꯗꯤ ꯂꯩꯔꯤ,
ꯑꯍꯦꯟꯕꯒꯤ ꯃꯈꯣꯡ ꯀꯣꯜꯂꯒ ꯏꯕꯣꯡ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯑꯝꯇ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯅꯪꯒꯤ ꯁꯪꯒꯥꯏ ꯑꯗꯨꯗ ꯄꯨꯗꯨꯅ ꯆꯠꯄꯤꯌꯨ ꯑꯍꯦꯟꯕ ꯈꯪꯍꯥꯏ ꯈꯪꯖꯤꯟꯗ ꯍꯥꯏꯔꯛꯏ ꯍꯦ ꯅꯣꯏꯅꯤ ꯄꯨꯕꯗꯤ ꯉꯝꯃꯣꯏꯀꯣ ꯑꯩ ꯄꯨ ꯍꯥꯏꯔꯒꯅ ꯑꯃꯈꯛꯇ ꯄꯨꯒꯦ ꯂꯩꯅꯥ ꯂꯩꯔꯛ ꯃꯄꯤ ꯇꯥꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯑꯅꯤ ꯏꯆꯤꯜ ꯏꯅꯥꯎꯅꯤ ꯅꯍꯥꯟꯋꯥꯏ ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯅ ꯅꯨꯄꯥ ꯑꯃꯠꯇꯗ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯒꯦ ꯍꯥꯏꯗꯨꯅ ꯋꯥꯁꯛꯅꯈ꯭ꯔꯦ ꯃꯗꯨꯅ ꯏꯕꯨꯡꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯕ ꯇꯥꯔꯤꯕ꯭ꯔꯅꯦ ꯋꯥꯈꯜꯗꯣ ꯈꯟꯅ ꯈꯟꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯑꯩ ꯅꯣꯏꯅꯤ ꯂꯧꯕ ꯉꯝꯃꯣꯏꯀꯣ ꯂꯧ ꯍꯥꯏꯔꯗꯤ ꯑꯃꯈꯛ ꯂꯧꯒꯦ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯀꯞꯂꯒ ꯑꯩꯈꯣꯏꯅꯤꯕꯨ ꯑꯝꯇ ꯅꯨꯡꯁꯤꯕꯤꯌꯨ ꯏꯕꯨꯡ ꯅꯣꯏꯅꯤ ꯂꯧꯕ ꯑꯩ ꯉꯝꯃꯣꯏꯀꯣ ꯆꯠꯊꯣꯛꯑꯁꯤ ꯍꯟꯗꯣꯛ ꯑꯩ ꯆꯠꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯨꯔꯣꯏ ꯉꯥꯝꯂꯣꯏ ꯆꯠꯄ ꯍꯧꯔꯝꯃꯤ ꯂꯩꯅꯥꯒ ꯂꯩꯔꯤꯛꯀꯁꯨ ꯑꯍꯦꯟꯕꯒꯤ ꯃꯈꯣꯡ ꯑꯗꯨ ꯀꯣꯟꯗꯨꯅ ꯏꯕꯨꯡꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯂꯧꯁꯤꯟꯕꯤꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯏꯕꯨꯡꯒꯤ ꯅꯃꯥꯡꯃꯛꯇꯗ ꯊꯋꯥꯏꯁꯦ ꯊꯥꯒꯅꯤ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯑꯍꯦꯟꯕꯗꯤ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯔꯝꯃꯤ ꯀꯩꯅꯣ ꯅꯣꯏ ꯍꯥꯏꯗꯨꯕ ꯑꯩ ꯅꯣꯏ ꯍꯥꯠꯄꯒꯤ ꯄꯥꯞ ꯄꯨꯕ ꯉꯝꯃꯣꯏ ꯂꯩꯅꯥ ꯀꯞꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯂꯧꯁꯤꯟꯕꯤꯔꯣ ꯑꯍꯦꯟꯕꯁꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯟꯖꯥꯟꯅꯗꯨꯅ ꯑꯩꯕꯨ ꯀꯩꯅꯣ ꯇꯧꯗꯣꯏꯁꯤꯕꯣ ꯍꯣꯏꯗ ꯃꯁꯛꯁꯨ ꯂꯣꯏꯅ ꯐꯖꯕꯅꯤꯅ ꯑꯃꯨꯛ ꯁꯤꯗꯣꯛꯈ꯭ꯔꯗꯤ ꯄꯥꯝꯃꯩ ꯑꯗꯨꯅ ꯑꯅꯤꯃꯛ ꯍꯦꯛꯇ ꯂꯧꯁꯤꯟꯕ ꯍꯥꯏꯗꯨꯅꯤ ꯑꯍꯦꯟꯕ ꯋꯥꯈꯜ ꯑꯗꯨ ꯈꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯥꯏꯐꯦꯠ ꯈꯧꯇꯦꯝꯂꯛꯏ ꯐꯔꯦ ꯅꯣꯏ ꯑꯅꯤꯅ ꯑꯩꯒꯤꯗꯃꯛꯇ ꯁꯤꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯅꯣꯏ ꯑꯅꯤ ꯂꯥꯛꯑꯣ ꯑꯩꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤ ꯑꯍꯦꯟꯕꯒꯤ ꯋꯥꯍꯩꯗꯨꯗ ꯂꯩꯅꯥꯒ ꯂꯩꯔꯤꯛꯀꯁꯨ ꯁꯠ ꯌꯦꯡꯅꯔꯝꯃꯤ ꯂꯩꯔꯤꯛ ꯂꯩꯅꯥꯗ ꯃꯤꯠꯆꯤ ꯊꯛ ꯈꯠꯂꯝꯃꯤ ꯂꯩꯅꯥꯁꯨ ꯆꯞ ꯃꯥꯟꯅꯩ ꯂꯩꯔꯤꯛꯇ ꯃꯤꯠꯆꯤ ꯈꯠꯂꯝꯃꯤ ꯑꯍꯦꯟꯕꯗꯤ ꯌꯨ ꯉꯥꯎꯕ ꯑꯗꯨ ꯀꯥꯎꯕ ꯃꯈꯩ ꯂꯥꯛꯑꯣꯍꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯅꯤ ꯂꯩꯅꯥ ꯂꯩꯔꯤꯛ ꯇꯨꯃꯤꯟꯅ ꯅꯣꯛꯇꯨꯅ ꯂꯥꯛꯑꯦ ꯑꯩꯒꯤ ꯅꯨꯄꯥ ꯑꯍꯦꯟꯕꯅ ꯃꯥꯡ ꯊꯥ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯇꯨꯡ ꯊꯥ ꯏꯅꯗꯨꯅ ꯑꯍꯦꯟꯕꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯍꯦꯟꯕꯒꯤ ꯃꯃꯥ ꯄꯥꯛꯄꯤꯗꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯊꯦꯡꯅꯕ ꯐꯥꯎꯕ ꯍꯜꯂꯛꯇꯕ ꯑꯁꯤꯗ ꯃꯊꯥ ꯁꯥꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯆꯠꯄ ꯁꯥꯟꯅꯔꯝꯃꯤ ꯑꯁꯨꯛ ꯊꯦꯡꯅꯁꯤ ꯐꯥꯎꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇꯦꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯋꯥꯈꯜꯅ ꯃꯔꯣꯜ ꯑꯃ ꯇꯥꯗ꯭ꯔꯤꯕ ꯑꯩ ꯃꯥꯒꯤ ꯈꯟꯕꯗꯅꯦ ꯁꯤꯕ ꯉꯝꯂꯣꯏꯗꯧꯔꯕꯅꯤ ꯁꯣꯟꯅ ꯃꯉꯛ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯊꯣꯡꯒꯥꯜꯗꯁꯨ ꯌꯦꯡꯂꯤ ꯂꯥꯛꯇꯦꯅꯦ ꯃꯁꯦ ꯃꯃꯥ ꯑꯩ ꯏꯊꯟꯇ ꯂꯩꯍꯧꯏ ꯍꯥꯏꯕꯒꯁꯤ ꯍꯦꯛ ꯀꯥꯎꯊꯣꯛꯏ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯊꯣꯡꯒꯥꯜꯗꯒꯤ ꯃꯤ ꯆꯪꯂꯛꯄ ꯑꯗꯨ ꯎꯕꯗ ꯄꯥꯛꯄꯤꯗꯤ ꯃꯆꯥꯅꯨꯄꯥꯅꯤ ꯈꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯍꯟꯗꯤ ꯍꯟꯕꯤꯔꯛꯑꯦꯗꯅ ꯁꯨꯃꯥꯡꯐꯥꯎ ꯌꯧꯗ꯭ꯔꯤꯉꯩꯗ ꯃꯃꯥꯅ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯖꯤꯜꯂꯛꯄꯗꯨꯗ ꯃꯀꯣꯛꯀꯥꯗꯨ ꯍꯣꯠꯂꯗꯨꯅ ꯑꯁ ꯏꯃꯥ ꯅꯪꯁꯨꯕ ꯅꯆꯥ ꯑꯩꯁꯦ ꯉꯥꯡꯗꯨꯗ ꯇꯧ ꯂꯩ ꯍꯧꯖꯤꯛꯅ ꯍꯟꯖꯤꯜꯂꯛꯏ ꯃꯇꯝꯁꯦ ꯉꯜꯂꯤꯕꯣ ꯍꯥ ꯅꯃꯥ ꯑꯃ ꯂꯩꯍꯧꯔꯤ ꯍꯥꯏꯕ ꯐꯥꯎꯕ ꯍꯦꯛ ꯅꯤꯡꯁꯤꯡꯗꯦ ꯏꯆꯥꯅꯤ ꯀꯥꯏꯅ ꯑꯍꯦꯟꯕꯁꯨ ꯇꯞꯅ ꯆꯪꯂꯛꯏ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯏꯃꯥ ꯑꯩꯁꯨ ꯌꯥꯗꯗꯧꯕꯅꯤ ꯀꯔꯤꯒꯤ ꯌꯥꯗꯕꯅꯣ ꯑꯁ ꯏꯃꯥ ꯀꯧꯔꯛꯀꯅꯨ ꯅꯪ ꯑꯩꯉꯣꯟꯗ ꯏꯃꯥ ꯀꯥꯏꯅ ꯍꯣ ꯏꯃꯥ ꯑꯩꯁꯦ ꯅꯨꯄꯤ ꯑꯅꯤ ꯆꯦꯜꯂꯛꯑꯕꯅꯤ ꯅꯌꯨ ꯊꯛꯆꯤꯜꯂꯒ ꯆꯣꯏꯇ꯭ꯔꯪ ꯄꯥꯇ꯭ꯔꯪ ꯉꯥꯡꯗꯅ ꯂꯩꯔꯅꯨꯀꯣ ꯂꯥꯛꯑꯣ ꯏꯃꯨꯡ ꯆꯪꯁꯤ ꯑꯁ ꯏꯃꯥ ꯑꯁꯦꯡꯕꯅꯦꯕ ꯄꯥꯛꯄꯤ ꯃꯥꯗꯤ ꯃꯝꯒ ꯃꯝꯕꯒ ꯃꯆꯥꯅ ꯌꯨ ꯊꯛꯆꯤꯜꯂꯒ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯉꯥꯡꯂꯤꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯄꯥꯛꯄꯤ ꯊꯋꯥ ꯁꯥꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯍꯦꯛ ꯇꯧꯕꯒ ꯂꯩꯅꯥꯒ ꯂꯩꯔꯤꯛꯀꯅ ꯄꯥꯛꯄꯤꯕꯨ ꯀꯧꯔꯛꯂꯝꯃꯤ ꯏꯃꯥ ꯅꯃꯧꯕꯨ ꯑꯝꯇ ꯂꯧꯁꯤꯟꯕꯤꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯛꯄꯤꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯈꯨꯔꯨꯝꯃꯤ ꯄꯥꯛꯄꯤ ꯃꯥꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤ ꯑꯅꯤꯅꯣ ꯃꯆꯥ ꯌꯨ ꯉꯥꯎꯕ ꯑꯁꯤꯗ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯅꯥ ꯃꯣꯜꯂꯤ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩꯈꯣꯏꯅꯤ ꯏꯁꯥꯅ ꯌꯥꯅ ꯇꯥ ꯑꯍꯦꯟꯕꯗ ꯆꯦꯜꯂꯛꯄꯅꯤ ꯂꯩꯔꯤꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯂꯧꯁꯤꯟꯕꯤꯌꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤꯅ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯛꯇꯤ ꯃꯄꯤꯒ ꯇꯥꯈꯩ ꯀꯞꯂꯝꯃꯤ ꯂꯩꯔꯤꯛꯀꯤ ꯃꯇꯧ ꯑꯁꯤꯗ ꯂꯩꯅꯥꯗꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯀꯞꯁꯤꯟꯅꯕꯒ ꯌꯥꯝ ꯍꯩꯅꯦ ꯑꯩꯁꯨ ꯃꯥꯅ ꯍꯦꯜꯂꯟ ꯌꯥꯄꯣꯠꯇꯦ ꯑꯗꯨꯅ ꯑꯩꯁꯨ ꯀꯞꯁꯤꯟꯅꯒꯦ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯋꯥꯈꯜꯗꯣ ꯈꯟꯅ ꯂꯩꯅꯥꯁꯨ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯝꯃꯤ ꯂꯩꯔꯤꯛ ꯃꯍꯥꯛꯁꯨ ꯀꯞꯅ ꯂꯩꯅꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯁꯛꯇꯥ ꯑꯁꯤꯒ ꯀꯞꯁꯤꯟꯅꯩꯅꯤ ꯀꯥꯏꯅ ꯍꯧꯗꯣꯡꯅ ꯍꯦꯕ ꯍꯦꯛ ꯃꯥꯟꯈꯤ ꯌꯦꯡꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯄꯥꯛꯄꯤ ꯃꯥꯗꯤ ꯅꯨꯄꯤ ꯑꯁꯤꯅ ꯀꯞꯁꯤꯜꯂꯛꯄ ꯑꯁꯤꯗ ꯒ꯭ꯌꯥꯟ ꯏꯉꯥꯎ ꯉꯥꯎꯔꯝꯃꯤ ꯑꯍꯦꯟꯕꯁꯨ ꯒ꯭ꯌꯥꯟ ꯏꯉꯥꯎ ꯉꯥꯎꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯨꯄꯤ ꯑꯅꯤꯁꯦ ꯂꯧꯁꯤꯟꯕꯤꯔꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯃꯣꯏꯅꯤꯒꯤ ꯃꯇꯧꯁꯦ ꯃꯁꯛꯁꯨ ꯂꯣꯏꯅ ꯐꯖꯕꯅꯤ ꯄꯥꯛꯄꯤ ꯃꯆꯥꯗ ꯆꯩꯕꯣꯏ ꯀꯩꯕꯣꯏ ꯍꯥꯏꯔꯛꯏ ꯍꯩꯠ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ
Sibu kanana tawba haunage. Wahaido haiduna nupi aniduda amuk onsinduna hairei. Imagidine, noina sana sayanarabadi kaisu kaide. Laina amadi lairiksu khangai khangsinda khumlai. Ima, aiko isana yana piribase lauzabane. Pare pare adu oiredi hayengmak hek luhongasi. Ado noinibu kanana ahalno. Lainana sadhana hekta hairei. Ima, aina ahalni. Lairikti, lainana haiba hankiba aduda isuk-sukna lainada yenglami. Lainadi lairikta tumina yengduna usitana noklami. Pakpi, nupi aniduda yengduna. Yare lao, imungda changasi. Matamsu yamna thengjinkre. Ngahak lairedine nongange hairaani. Hoima, pakpina mamau anibu pusinduna imungda changkirami. Ahenbadi mangoda ngasi thokliba thokdok ase karino khanbada makokto hotuna machinda murum solami. Kaino ngasi tawriba mayamsibo. Aibu gyanaba ingaw ngawri. Asi haiduna mahaksu imungda changlaklami mathangi numitni. Laina lairik anidu nganta hawgatuna mau amana tawgadaba mathawsing adu ningthina machu tana tawrami. Pakpi madi mamau anigi mawong asida yamna nungaijaba ama phawrami. Machinda su tablab haizarami. Hoida, imawani subasina hena bufari. Masaksu loini hek phaze. Sibu kaidawgi. Kaidawbagi imaw oiroi oithoke. Matang asida lairiksu cha glass ama pairaduna pakpi da pirami. Ima, cha sida lairi. Ha, ho, sida piro. Lairiksu, cha do pakpi da piramduna imungda amuk chanki. Pakpi madi monda yamna nungaina cha do hauna thakduna lairi. Ngaihak lairaba matungni, pakpi di, laikai ahalaman khara unaruraga changlai. Masi phawbada, machana hawgatlamdaba aduda, isaw langba haurai. Hawjuk phawba hawgatene masi angangse. Thabakna suk yamna lairaba matam asida. Ngangangdana amuksu machatana na balawrami. Hawjuk phawba hawgatridubu sirabro nangbo yam thuna hawgalauko. Imabu wayamna nganghandano. Ahenba masu mamana lauribadu tabada tumba kaiba haibadu oirami. Ngahakta nungaina tumba sidane kwakna khongbado mukhonga adam. As aido hawgacharage. Asi haiduna mamito pangthoklaktuna phamungda hekum thabaga lainaga lairikana. Ahenbada munna yengduna lairamba aduda ahenbadu khangprek he khanglami. Oima, kadai dinu pino. Laina moli. Tahenba, ai lainane khangrabo. Nangna ngarang chelakpa nupidoni. Lairiksu chapmanana hairami. Tahenba, ai lairikni, ai masa khangrabo nangna ngarang chelakpado. Ahenba makok paiduna famthaki. Ha, aina ngarang nupi ani chelaba. Amuksu ngarang thokiba thokdokto mari ningsinglai. Kaino, ai nupi ani lolaba. Hoima, kaino toishiba, ai loiredana. Laina amadi lairik chapmanana. Kaidawrage tahenba. Ahenba paidi laina lairikta yengduna. Imadi kai lihoge. Mapanda phamhobani. Ahenba phamlambadagi fuk hawgatuna mapanda chenthokirami. Ahenbagi matawasida lainaga lairikado sitha noklami. Sabdekpia, aidi masiki nupase sum nungsirakpagumna tawe haiba. Laina haibi ibema nangbu ngawraba. Hajiki oina aise lairik mina taraga kainom khankrani. Hoini, chummini adusu. Chumbane. Lairik aina haibadi. O chumme. Wahaido haina noglaklami. Lairik masu nokpado yaurami. Asumna, ahenba masu laina lairika numit nini humnigi matungda luhonglami. Laina lairik anido yamna nungsinana harau punna manemli seba tawduna lairami. Pakpi masu mamau anigi matawda pungaw ngawrami. Ahenba masu laina lairik anina pungsumsumba haibadu oirami. Ahenba nupi aniduna chak thongliba adugi manakta phamjinduna lairami. Lairik marege ikon thaduna hairei. Tahenba amta thokpi khroba ngasaidagini nangna aingoda sum yengdana lairise. Ahenba masu noklaga phajabaduda yengbani. Aduna aidi yengkidori adum. Haima, masidi ikaibaga amta he khangde. Iche sulairi. Laina isuk-suktuna hairei. Yaida, adum yengno. Aidi saktibanina kaisu khande. Ahenba amuksu, lainana lana khankrani haina pakhatna. Nangoda su yengini, makhak yengba nate haiba. Ahenbagi wahaido tabada lairik madi isuk-suklaklami. Lainadi harauna hairei. Asengbagiro tahenba. Mani, aidi nabani se yam nushi.
ꯑꯅꯤꯗꯨꯗꯤ ꯑꯍꯦꯟꯕꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄꯗꯨꯗ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯇꯟꯖꯥꯗꯨꯗ ꯄꯥꯛꯄꯤꯁꯨ ꯋꯥ ꯉꯥꯡꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯕꯦꯝꯃ, ꯅꯣꯏꯕꯨ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ? ꯏꯃꯥ ꯉꯁꯤꯗꯤꯅꯦ ꯀꯩꯊꯦꯜ ꯉꯟꯅ ꯊꯣꯛꯀꯦ꯫ ꯂꯩꯅꯥ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯑꯣꯟꯊꯣꯛꯅ ꯐꯔꯛ ꯇꯥꯈ꯭ꯔꯦꯗꯀꯣ, ꯉꯥꯏꯍꯥꯛꯇꯪ ꯏꯇꯩ ꯏꯅꯥꯎ ꯀꯤꯅꯕꯁꯤ ꯐꯥꯎꯕ ꯍꯦꯛ ꯌꯦꯠꯂꯤ꯫ ꯂꯥꯏꯔꯤꯛ ꯃꯥꯁꯨ ꯈꯜꯂꯝꯃꯤ꯫ ꯑꯁꯤꯃꯨꯛ ꯆꯪꯉꯦ, ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ꯫ ꯄꯥꯛꯄꯤꯗꯤ ꯃꯃꯧ ꯑꯅꯤꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯛꯇꯕ ꯑꯗꯨꯗ ꯇꯥꯗ꯭ꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ꯫ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯅꯦ ꯅꯈꯣꯏ ꯑꯅꯤꯕꯣ? ꯂꯩꯅꯥ ꯅꯣꯛꯁꯤꯟꯅꯗꯨꯅ ꯈꯨꯝꯂꯛꯏ ꯍꯟꯗꯛꯇꯤ꯫ ꯂꯣꯏꯔꯦ ꯏꯃꯥ꯫ ꯀꯗꯥꯏ ꯊꯤꯔꯛꯑꯣ, ꯏꯃꯥ ꯆꯥꯅꯅꯕ ꯇꯧꯔꯒꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯄꯥꯛꯄꯤ ꯃꯆꯥꯅꯨꯄꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯕꯨꯡꯉꯣ, ꯅꯪꯗꯤ ꯊꯕꯛ ꯆꯠꯂꯣꯏꯗ꯭ꯔꯣ? ꯆꯠꯅꯤꯌꯦ ꯏꯃꯥ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯠꯂꯗꯕꯅꯤ꯫ ꯑꯗꯨꯗꯤ ꯅꯪꯁꯨ ꯆꯥꯛꯇꯣ ꯍꯥꯟꯅ ꯆꯥꯊꯣꯛꯑꯣꯗꯅ, ꯍꯣꯔꯦꯟ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯗꯣꯏ ꯃꯍꯨꯠ꯫ ꯍꯣꯏ ꯏꯃꯥ, ꯆꯥꯊꯣꯛꯑꯗꯝꯅꯤ꯫ ꯂꯩꯅꯥꯒ ꯂꯩꯔꯤꯛꯀꯅ ꯃꯃꯥ ꯃꯆꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯅꯤꯡꯊꯤꯅ ꯊꯤꯔꯗꯨꯅ ꯄꯨꯊꯣꯔꯛꯏ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯕ ꯈꯣꯠꯄ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯃꯊꯧ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯅꯨꯄꯤ ꯑꯅꯤꯗꯨ ꯈꯛꯇ ꯉꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯪ ꯂꯩꯔꯕ ꯑꯗꯨꯗ ꯃꯅꯤꯡꯇꯝꯅ ꯋꯥꯔꯤ ꯁꯥꯅꯔꯛꯏ꯫ ꯂꯩꯅꯥ ꯂꯩꯔꯤꯛꯇ ꯑꯣꯟꯁꯤꯟꯗꯨꯅ, ꯁꯝꯇꯦꯟꯕꯤ, ꯉꯁꯤꯗꯤ ꯃꯤ ꯇꯝꯅꯔꯨꯁꯤꯔꯥ? ꯃꯤ ꯇꯝꯅꯗꯕ ꯀꯨꯏꯔꯦ꯫ ꯍꯣꯏꯅꯦ, ꯑꯩꯁꯨ ꯇꯝꯅꯅꯤꯡꯉꯤꯕꯅꯤ, ꯑꯗꯨꯗ ꯃꯇꯥꯡ ꯆꯥꯗꯗꯨꯅ ꯇꯧꯕꯅꯤ꯫ ꯂꯥꯛꯑꯣ, ꯀꯥꯟꯅꯗꯦ, ꯅꯨꯡꯊꯤꯜ ꯇꯥꯂꯛꯁꯤꯗ ꯊꯪꯅꯕꯗ ꯂꯩꯕ ꯌꯨꯝꯁꯤꯗ ꯍꯥꯟꯅ ꯍꯦꯛꯇ ꯇꯝꯅꯔꯨꯁꯦ꯫ ꯍꯣꯏ ꯂꯥꯛꯑꯣ, ꯊꯦꯡꯈꯤꯅꯤꯌꯦ꯫ ꯑꯅꯤꯗꯨ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯑꯃꯨꯛ ꯁꯠ ꯑꯣꯜꯂꯗꯨꯅ ꯃꯩꯈꯨ ꯑꯣꯏ ꯃꯅꯤꯟ ꯑꯣꯏ ꯄꯥꯏꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯁꯈꯤꯇꯣꯝꯕꯤ ꯅꯨꯡꯊꯤꯜ ꯇꯥꯂꯛ ꯑꯗꯨꯗ ꯁꯨꯃꯥꯡꯗ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯂꯪꯆꯥꯛ ꯀꯟꯅ ꯆꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯪꯆꯥꯛ ꯆꯥꯛꯂꯝꯕꯗꯒꯤ ꯃꯥꯒꯤ ꯇꯨꯡꯗ ꯃꯤ ꯑꯃ ꯂꯥꯛꯄꯒꯤ ꯁꯥꯍꯨꯝ ꯐꯪꯕ ꯑꯗꯨꯗ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯍꯥꯛꯅ ꯑꯣꯟꯊꯣꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯇꯕ ꯑꯗꯨꯗ ꯃꯥꯒꯤ ꯚꯥꯞꯅ ꯑꯣꯏꯔꯝꯂꯅꯤ ꯈꯟꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯃꯥꯏ ꯍꯦꯛ ꯂꯩꯁꯤꯜꯂꯛꯄꯒ ꯃꯥꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯛꯄ ꯑꯃ ꯈꯪꯇꯥ ꯇꯥꯔꯛꯏ꯫ ꯁꯈꯤꯇꯣꯝꯕꯤꯁꯨ ꯅꯥꯀꯟꯗ ꯑꯃꯨꯛ ꯂꯩꯊꯣꯛꯂꯝꯃꯤ, ꯑꯗꯨꯐꯥꯎꯕ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯕ ꯑꯗꯨꯗ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤꯗ, ꯁꯤꯗꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯕ ꯂꯣꯏꯕꯗ ꯉꯥꯏꯔꯤ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯥꯏꯔꯛꯄꯗꯨ ꯇꯥꯔꯛꯏ꯫ ꯁꯈꯤꯇꯣꯝꯕꯤ, ꯂꯪꯆꯥꯛ ꯆꯥꯛꯑꯝꯃꯤꯔꯣ? ꯁꯈꯤꯇꯣꯝꯕꯤ ꯏꯈꯪ ꯈꯪꯅ ꯅꯥꯀꯟꯗ ꯑꯃꯨꯛ ꯁꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯍꯟꯗꯛꯃꯨꯛꯁꯨ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ, ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯤꯕꯗꯤ ꯈꯖꯤꯛ ꯐꯥꯎꯔꯗꯨꯅ ꯂꯪ ꯆꯥꯛꯂꯤꯕꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗꯁꯨ ꯃꯥꯒꯤ ꯑꯀꯣꯏꯕꯗꯨꯗ ꯃꯤ ꯑꯃꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯕꯒꯨꯝ ꯇꯧꯔꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯀꯟꯅ ꯀꯟꯅ ꯈꯥꯅ ꯈꯥꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯔꯛꯏ꯫ ꯁꯈꯤꯇꯣꯝꯕꯤ ꯃꯥꯗꯤ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯁꯨꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯍꯧꯒꯠꯂꯒ ꯆꯦꯟꯕꯁꯤ ꯐꯥꯎ ꯉꯝꯂꯝꯗꯦ꯫ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ꯫ ꯂꯥꯏꯅꯤꯡꯊꯧ, ꯅꯆꯥꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨꯕ꯫ ꯉꯁꯤ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯒꯤ ꯄꯨꯟꯁꯤꯗꯗꯤ ꯀꯟꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯝꯃꯤ꯫ ꯃꯃꯤꯠ ꯎꯏꯁꯤꯜꯂꯤꯉꯩ ꯆꯩꯔꯛꯇꯨꯗ ꯑꯃꯨꯛꯁꯨ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯁꯈꯤꯇꯣꯝꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯄꯥꯏꯔꯛꯏ꯫ ꯁꯈꯤꯇꯣꯝꯕꯤꯁꯨ ꯃꯃꯤꯠ ꯑꯗꯨ ꯁꯠ ꯄꯥꯡꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯏꯃꯥ ꯍꯥꯏꯅ ꯍꯥꯏꯔꯝꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯂꯩꯅꯥ ꯑꯃꯗꯤ ꯂꯩꯔꯤꯛꯇꯤ ꯁꯈꯤꯇꯣꯝꯕꯤꯅ ꯋꯥꯟꯊꯈꯤꯕ ꯑꯁꯤꯗ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯂꯩꯔꯤꯛ ꯅꯣꯛꯅ ꯅꯣꯛꯅ, ꯁꯝꯁꯥꯡꯕꯤ, ꯋꯥꯟꯊꯈ꯭ꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯀꯤꯍꯟꯕꯗ꯫ ꯑꯗꯨꯅꯦ, ꯋꯥꯟꯊꯈ꯭ꯔꯦ, ꯑꯩꯒꯤ ꯈꯨꯠꯁꯦ ꯎꯕꯗ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯀꯤꯒꯟꯈ꯭ꯔꯦ, ꯇꯝꯅꯕꯗꯤ ꯍꯧꯕꯗ ꯉꯥꯏꯔꯤ, ꯋꯥꯟꯊꯈꯤꯕꯅ ꯍꯥꯟꯅ ꯍꯦꯛꯇ ꯍꯥꯜꯂꯤ꯫ ꯍꯣꯏꯅꯦ, ꯁꯤꯗꯤ ꯕꯤꯠ ꯌꯥꯝ ꯂꯩꯇꯦ, ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯇꯝꯅꯔꯨꯁꯤꯔꯥ? ꯍꯧꯖꯤꯛꯇꯤ ꯊꯦꯡꯉꯅꯤ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯣꯏꯅ ꯇꯝꯅꯔꯁꯦ꯫ ꯌꯥꯏꯌꯦ, ꯑꯗꯨꯗꯤ ꯍꯜꯂꯁꯤ ꯂꯥꯛꯑꯣ꯫ ꯍꯣꯏ꯫ ꯑꯅꯤꯗꯨ ꯑꯃꯨꯛ ꯃꯅꯤꯡ ꯑꯣꯟꯗꯨꯅ ꯑꯍꯦꯟꯕꯒꯤ ꯃꯌꯨꯝ ꯇꯝꯅ ꯄꯥꯏꯔꯛꯇꯨꯅ ꯂꯩꯅꯥ ꯂꯩꯔꯤꯛꯀꯤ ꯁꯛꯇꯝ ꯑꯗꯨ ꯑꯃꯨꯛ ꯑꯣꯜꯂꯝꯃꯤ꯫ ꯍꯥꯏꯅ ꯍꯥꯏꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤꯕꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯂꯩꯅꯥ ꯑꯃꯗꯤ ꯂꯩꯔꯤꯛꯀꯤ ꯏꯆꯝ ꯆꯝꯖꯕ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯃꯈꯣꯏꯅ ꯇꯧꯒꯗꯕ ꯃꯊꯧꯁꯤꯡ ꯑꯗꯨ ꯇꯧꯔꯤ꯫ ꯄꯥꯛꯄꯤ ꯃꯥꯡꯒꯣꯜꯗꯥꯔꯤ ꯑꯗꯨꯗ ꯇꯞꯅ ꯐꯝꯊꯔꯝꯃꯤ꯫ ꯑꯍꯦꯟꯕꯁꯨ ꯃꯃꯥ ꯍꯦꯛ ꯐꯝꯊꯈꯤꯕꯒ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯏꯅꯦ ꯁꯈꯤꯇꯣꯝꯕꯤꯗꯨꯕꯨ ꯈꯔ ꯐꯍꯧꯔꯕꯣ? ꯐꯍꯧꯔꯦ ꯈꯔꯗꯤ꯫ ꯀꯩ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣ? ꯂꯥꯏ ꯑꯣꯛꯅꯕ ꯃꯥꯜꯂꯦ ꯍꯥꯏꯅꯦ ꯉꯔꯥꯡꯁꯦ꯫ ꯃꯆꯥꯅꯨꯄꯥ ꯃꯃꯧ ꯅꯨꯄꯤꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯁꯨꯃꯥꯡꯗ ꯋꯥꯟꯊꯔꯒ ꯂꯩꯔꯝꯃꯤꯌꯦ꯫ ꯑꯁ, ꯅꯨꯡꯉꯥꯏꯇꯦꯅꯦ ꯑꯗꯨꯗꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯦ, ꯒ꯭ꯌꯥꯟ ꯍꯦꯛ ꯇꯥꯕꯒ ꯆꯣꯏꯔꯣꯟ ꯄꯥꯡꯂꯣꯟ ꯄꯪꯂꯣꯟꯗ ꯂꯣꯜꯂꯦ ꯍꯥꯏ꯫ ꯄꯥꯛꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯗꯨ ꯇꯥꯕꯗ ꯃꯃꯧ ꯅꯨꯄꯤ ꯂꯩꯅꯥꯒ ꯂꯩꯔꯤꯛꯀꯗꯤ ꯌꯦꯡꯅꯗꯨꯅ ꯅꯣꯛꯂꯝꯃꯤ꯫ ꯄꯥꯛꯄꯤ ꯑꯃꯨꯛꯁꯨ ꯃꯃꯧ ꯑꯅꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ ꯏꯕꯦꯝꯃ? ꯂꯣꯏꯔꯦ ꯏꯃꯥ꯫
ꯑꯗꯨꯗꯤ ꯊꯤꯔꯝꯃꯣ ꯏꯃꯥ ꯆꯥꯊꯣꯛꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯃꯥ ꯑꯁꯨꯝꯅ ꯄꯥꯛꯄꯤ ꯑꯃꯗꯤ ꯑꯍꯦꯟꯕꯁꯨ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡꯗ ꯊꯕꯛ ꯁꯨꯕ ꯆꯠꯅꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯃꯨꯊꯤ ꯁꯟꯒꯤ ꯄꯤꯖꯅꯕꯅꯤ ꯍꯥꯏꯗꯨꯅ ꯗꯅꯥ ꯂꯣꯜꯂꯝꯃꯤ ꯂꯣꯟꯅ ꯂꯣꯟꯅ ꯋꯥꯗꯨꯁꯨ ꯑꯗꯨꯃꯛ ꯉꯥꯡꯂꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯑꯁꯤꯅꯅꯦ ꯑꯩꯕꯨ ꯅꯣꯡꯃꯇ ꯆꯔꯥ ꯍꯦꯜꯍꯟꯗ꯭ꯔꯤꯕꯁꯦ ꯃꯁꯤꯗꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯃꯈꯣꯏꯒꯤ ꯆꯥꯅꯅꯕ ꯄꯤꯖꯔꯣꯏꯗꯣꯏꯅꯣꯅꯦ ꯑꯗꯨꯅ ꯄꯤꯖꯅꯤ ꯑꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯂꯣꯏꯅ ꯍꯦꯛ ꯄꯤꯖꯅꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯏꯁꯩ ꯉꯪꯕ ꯍꯦꯛ ꯍꯧꯕꯒ ꯃꯥꯒꯤ ꯇꯨꯡ ꯑꯗꯨꯗ ꯅꯛꯅ ꯅꯥꯔꯨꯝ ꯃꯌꯥꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯇꯞꯂꯛꯄ ꯈꯣꯟꯖꯦꯜꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯁꯩ ꯌꯥꯝ ꯍꯩꯀꯣ ꯃꯨꯊꯤ ꯏꯈꯪ ꯈꯪꯅ ꯃꯍꯥꯛꯀꯤ ꯇꯨꯡꯗ ꯑꯣꯟꯊꯣꯛꯇꯨꯅ ꯑꯃꯨꯛ ꯌꯦꯡꯂꯝꯃꯤ ꯃꯍꯥꯛꯅ ꯑꯣꯟꯊꯣꯛꯄꯗ ꯃꯁꯝ ꯃꯅꯥ ꯏꯁꯥꯡ ꯁꯥꯡꯅ ꯊꯥꯗꯗꯨꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯣꯛꯁꯜꯂꯛꯄ ꯑꯁꯤꯗ ꯃꯨꯊꯤ ꯃꯥꯗꯤ ꯀꯤꯕꯒ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯏꯃꯥ ꯀꯅꯥꯅꯣ ꯅꯪ ꯀꯅꯥꯅꯣ ꯃꯨꯊꯤꯅ ꯉꯥꯡꯂꯤꯕꯗꯨ ꯈꯨꯝꯗ ꯑꯃꯨꯛꯁꯨ ꯃꯨꯊꯤꯕꯨ ꯌꯦꯡꯗꯨꯅ ꯅꯣꯛꯁꯤꯜꯂꯝꯃꯤ ꯃꯨꯊꯤ ꯃꯥꯗꯤ ꯅꯨꯄꯤꯗꯨꯒꯤ ꯏ ꯅꯥꯏ ꯇꯩꯔꯕ ꯁꯛꯇꯝ ꯑꯁꯤ ꯎꯕꯗ ꯈꯪꯅ ꯑꯃꯨꯛꯁꯨ ꯂꯥꯎꯔꯛꯏ ꯀꯅꯥꯅꯣ ꯅꯪ ꯀꯅꯥꯅꯣ ꯃꯨꯊꯤꯅ ꯍꯪꯖꯩ ꯍꯥꯏꯕꯇꯅꯤ ꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯃꯌꯥ ꯍꯤꯒꯠꯈꯩ ꯃꯨꯊꯤꯗ ꯌꯦꯡꯗꯨꯅ ꯅꯣꯛꯁꯤꯜꯂꯝꯃꯤ ꯃꯨꯊꯤ ꯃꯥꯗꯤ ꯀꯤꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯌꯨꯝ ꯃꯅꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯄ ꯍꯦꯛ ꯍꯧꯕꯒ ꯃꯥꯒꯤ ꯃꯥꯏꯀꯩ ꯄꯨꯝꯕꯗ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛꯂꯗꯨꯅ ꯑꯀꯣꯏꯕꯁꯤꯡ ꯑꯗꯨꯗ ꯄꯥꯏꯔꯤ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯃꯨꯊꯤꯗꯤ ꯀꯤꯕꯅ ꯃꯌꯨꯡꯁꯨ ꯆꯤꯁꯤꯜꯂꯝꯃꯤ ꯃꯨꯊꯤꯅ ꯀꯤꯅ ꯂꯩꯔꯤꯉꯩ ꯃꯨꯊꯤꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥꯅꯕꯨ ꯑꯗꯨ ꯀꯤꯅꯕ꯭ꯔꯅꯦ ꯋꯥꯍꯩꯗꯨ ꯇꯥꯕꯅ ꯍꯦꯟꯈ꯭ꯔꯦ ꯃꯨꯊꯤꯒꯤ ꯃꯐꯝꯗꯗꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯀꯤꯕꯒꯤ ꯃꯩꯆꯥꯛ ꯃꯨꯊꯤ ꯀꯟꯅ ꯂꯥꯎꯅ ꯏꯃꯨꯡꯗ ꯍꯣꯠꯇꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯏꯃꯥ ꯕꯥꯕꯥ ꯄꯨꯊꯣꯛꯑꯦ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ ꯂꯩꯅꯥ ꯅꯣꯛꯂꯒ ꯀꯩ ꯅꯨꯄꯥꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯀꯤꯒꯟꯕꯁꯤꯕꯣ ꯀꯤꯕ ꯇꯥꯕꯅꯤ ꯅꯪꯒꯤ ꯅꯁꯛ ꯈꯨꯊꯤꯗꯨꯒ ꯅꯪꯗꯤ ꯊꯤꯗ꯭ꯔꯦꯍꯦ ꯌꯥꯝ ꯐꯖꯔꯦ ꯁꯤꯅꯤꯅꯦ ꯑꯩꯈꯣꯏꯕꯨꯗꯤ ꯐꯖꯩ ꯍꯥꯏꯈꯤꯗꯦ ꯍꯣꯏꯅꯤ ꯅꯁꯥꯅ ꯊꯤ ꯈꯪꯖꯩꯗꯣ ꯌꯥꯝ ꯐꯔꯕꯅꯤ ꯍꯧꯖꯤꯛ ꯕꯨꯠ ꯑꯣꯏꯕꯒꯤ ꯊꯤꯕꯒꯤ ꯋꯥꯅꯤ ꯅꯍꯥꯟꯋꯥꯏ ꯑꯩꯒꯤ ꯁꯛꯁꯦ ꯅꯨꯄꯥ ꯀꯌꯥꯅꯅꯣ ꯌꯦꯡꯉꯨ ꯀꯦꯜꯂꯤꯗꯣ ꯑꯗꯨꯅ ꯅꯨꯄꯥꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯤꯗꯣ ꯍꯥꯏꯔꯤꯕ ꯅꯪꯗꯤ ꯀꯃꯥꯏꯅ ꯁꯤꯔꯛꯈꯤꯕꯒꯦ ꯑꯩꯗꯤꯅꯦ ꯏꯁꯥ ꯏꯊꯟꯇ ꯁꯤꯖꯈꯤꯕ ꯈꯪꯉꯦꯗꯅ ꯅꯪꯒ ꯃꯥꯟꯅꯗꯦ ꯀꯥꯏꯗ ꯃꯥꯟꯅꯗ꯭ꯔꯤꯕ ꯍꯥꯏꯌꯨꯅꯦ ꯅꯪꯅ ꯅꯁꯛ ꯊꯤꯃꯟꯕꯒꯤ ꯅꯪ ꯂꯧꯕ ꯉꯝꯃꯔꯣꯏ ꯍꯥꯏꯗꯨꯅ ꯅꯨꯄꯥꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯕ ꯑꯗꯨꯒ ꯑꯩꯒꯤꯅ ꯏꯅꯝꯃꯒ ꯇꯥꯆꯧꯒꯅ ꯑꯩꯕు ꯃꯣꯏꯗ ꯌꯦꯠꯂꯤ ꯍꯥꯏꯗꯨꯅ ꯍꯥꯠꯇꯣꯛꯄꯤꯕ ꯈꯪꯉꯕ ꯂꯩꯔꯤꯛ ꯁꯥꯎꯅ ꯂꯩꯅꯥꯗ ꯌꯦꯡꯂꯝꯃꯤ ꯂꯩꯅꯥꯁꯨ ꯎꯁꯤꯠꯇꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤꯁꯤꯡꯁꯦ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯍꯥꯏꯔꯗꯤ ꯂꯣꯏꯅ ꯍꯦꯛ ꯁꯥꯎꯅꯩ ꯂꯩꯔꯤꯛ ꯁꯥꯎꯅ ꯂꯩꯅꯥꯗ ꯄꯩꯔꯞ ꯌꯦꯡꯂꯝꯗꯨꯅ ꯃꯥꯡꯈꯤꯔꯝꯃꯤ ꯂꯩꯅꯥꯁꯨ ꯃꯥꯅ ꯉꯝꯂꯦ ꯃꯇꯥꯒꯨꯝꯅ ꯍꯔꯥꯎꯅ ꯂꯩꯍꯧꯏ ꯃꯇꯝ ꯃꯥꯁꯨ ꯉꯁꯤ ꯍꯧꯈꯤ ꯍꯌꯦꯡ ꯍꯧꯈꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯊꯥꯕꯨꯝ ꯑꯅꯤ ꯃꯌꯥꯗꯤ ꯍꯧꯖꯤꯟꯈꯤꯕ ꯈꯪꯍꯧꯗꯦ ꯊꯥꯕꯨꯝ ꯑꯅꯤ ꯑꯁꯤꯗ ꯂꯩꯅꯥ ꯂꯩꯔꯤꯛꯀꯤ ꯂꯝꯆꯠꯇ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯍꯣꯡꯕ ꯂꯥꯛꯂꯝꯃꯤ ꯑꯍꯦꯟꯕ ꯃꯥꯒꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯃꯊꯥ ꯁꯥꯅ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯂꯩꯅꯥ ꯑꯃꯗꯤ ꯂꯩꯔꯤꯛꯁꯨ ꯁꯥꯎꯅ ꯑꯅꯤꯗꯨ ꯌꯦꯡꯅꯔꯝꯃꯤ ꯑꯍꯦꯟꯕ ꯃꯀꯣꯛ ꯑꯗꯨ ꯍꯣꯠꯇꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣꯕ ꯅꯣꯏ ꯑꯅꯤꯅ ꯇꯧꯔꯤꯁꯦ ꯑꯩ ꯊꯕꯛ ꯊꯦꯡꯈ꯭ꯔꯅꯤ ꯍꯥꯏꯕꯅꯦ ꯂꯩꯔꯤꯛ ꯑꯍꯦꯟꯕꯗ ꯐꯨꯔꯤꯠ ꯑꯃ ꯁꯠ ꯄꯤꯁꯤꯜꯂꯝꯃꯤ ꯁꯤ ꯑꯣꯏꯅ ꯂꯤꯠꯂꯣ ꯂꯩꯅꯥꯁꯨ ꯄꯩꯔꯞ ꯂꯩꯔꯤꯛꯇ ꯌꯦꯡꯗꯨꯅ ꯃꯥꯅ ꯄꯥꯏꯕ ꯐꯨꯔꯤꯠꯇꯣ ꯑꯍꯦꯟꯕꯗ ꯄꯤꯔꯝꯃꯤ ꯃꯥꯒꯤꯁꯦ ꯌꯥꯝ ꯊꯤ ꯑꯩꯒꯤꯁꯦ ꯑꯣꯏꯅ ꯂꯤꯠꯈ꯭ꯔꯣ ꯀꯩꯅꯣ ꯑꯩꯅ ꯍꯥꯟꯅ ꯄꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯑꯩꯒꯤꯁꯦ ꯑꯣꯏꯅ ꯂꯤꯠꯂꯣ ꯑꯩꯅ ꯑꯍꯜꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕꯁꯦ ꯌꯥꯐꯝ ꯊꯣꯛꯏ ꯅꯪꯅ ꯑꯍꯜ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯔꯥ ꯑꯩꯒꯤꯁꯦ ꯂꯤꯠꯇꯕ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯩꯒꯤꯁꯦ ꯂꯤꯠꯇꯕ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯃꯥꯒꯤ ꯃꯥꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯑꯍꯦꯟꯕꯗ ꯂꯤꯠꯅꯅꯕ ꯍꯣꯠꯅꯔꯛꯏ ꯑꯍꯦꯟꯕꯗꯤ ꯇꯧꯐꯝ ꯈꯪꯗ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯀꯩꯅꯣ ꯅꯈꯣꯏ ꯑꯅꯤ ꯇꯧꯏꯁꯤꯕꯣ ꯑꯝꯇ ꯍꯟꯗꯣꯛꯑꯣ ꯂꯩꯅꯥ ꯂꯩꯔꯤꯛꯁꯨ ꯃꯆꯤꯟꯁꯤꯡ ꯑꯗꯨ ꯄꯥꯏꯊꯣꯛꯅꯗꯨꯅ ꯍꯟꯗꯣꯛꯅꯔꯝꯃꯤ ꯑꯍꯦꯟꯕ ꯐꯤꯌꯥꯟꯗꯒꯤ ꯐꯨꯔꯤꯠ ꯑꯃ ꯇꯥꯞ ꯂꯧꯗꯨꯅ ꯆꯠꯅ ꯍꯥꯏꯔꯝꯃꯤ ꯌꯥꯔꯦ ꯉꯁꯤꯒꯤꯗꯤ ꯁꯤ ꯑꯗꯨꯝ ꯂꯤꯠꯈ꯭ꯔꯒꯦ ꯅꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇꯒꯅꯦ ꯀꯨꯏꯅ ꯂꯩꯔꯒꯗꯤ ꯑꯩ ꯁꯤꯈꯤꯕꯅ ꯍꯥꯜꯂꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡꯖꯤꯟꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯂꯩꯅꯥ ꯄꯩꯔꯞ ꯂꯩꯔꯤꯛꯇ ꯌꯦꯡꯗꯨꯅ ꯌꯥꯝ ꯌꯦꯠꯂꯤꯍꯦ ꯑꯑꯣꯏꯕ ꯅꯪꯁꯤ ꯅꯪꯅ ꯍꯦꯟꯅ ꯌꯦꯠꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯦꯠ ꯂꯥꯎꯔꯝꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯂꯩꯅꯥꯁꯨ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯇꯨꯅ ꯊꯣꯛꯈ꯭ꯔꯤꯕ ꯂꯩꯔꯤꯛꯇ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯁꯣꯝꯗꯅ ꯑꯍꯦꯟꯕ ꯊꯕꯛ ꯁꯨꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯃꯥꯒ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎꯗꯤ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯕꯗꯒꯤ ꯀꯩꯅꯣ ꯃꯁꯛ ꯃꯇꯧꯒꯁꯦ ꯌꯥꯝ ꯐꯖꯊꯣꯛꯈ꯭ꯔꯦꯍꯦ ꯑꯍꯦꯟꯕ ꯏꯁꯨꯛ ꯁꯨꯛꯇꯨꯅ ꯀꯗꯥꯏꯗꯒꯤꯅꯣꯗ ꯏꯇꯥꯎ ꯑꯩ ꯀꯩꯗꯧꯅꯨꯡꯒꯤ ꯅꯨꯄꯤ ꯑꯅꯤ ꯂꯣꯜꯂꯨꯕꯅꯣ ꯍꯥꯏꯕꯗꯨ ꯍꯦꯛ ꯌꯧꯔꯤ
Hera, nangsu onthok pa. Mina pa he phangnabusu nate. Nupi haira animak masak matau loina phajai. Itauna hairi wada. Aisu na hawa yam khalami. Adubu hojikti puki khiri. As loire he itau. Wari sana thabak subusu lepa nate somdasu hanagi matau gumna nupi ani dusu. Laira khulak yumthong khuding tamnabagum ngasisu tamnari. Laikagi mising adusu ningpong ngangnaba hauраklabani laikai asida Bhoot thoe haiduna. Laina amadi lairikti laikagi mising aduna makhoina tamnabada kiba asida asuki matik harauba phaujarami. Numidangi matamsu yausilaklami. Laina amadi lairikti nok-noktuna chak ising hotnarami. Pakbisu mamoksingi manakta phamduna lairami. Bema, chak loiredi chathoknaba taurasi. Handakne khul laikai se mawong ama itau tawe hainai. Laina khangsinadaba saduna hairai. Ima, kaidorino? Bhoot thoe lai thoe haibra karino so hainai ni he. Laikagi mi thengnaba yam yaura male. Ima dine wari singse tabada tubu chungi. Manemgi wahai aduda nupi ani dudi haraubuna loirami. Aduga amuksu yengnaduna momo noknarami. Tanja aduda ahenbasu changai. Ima, kari wari sanaramino? Handakne khul laikai asida Bhoot thoe hainaba singado adugi matangda wari sanarambani. Ahenbasu phan leiriba aduda phamthaduna hairai. Aisu tarini adubu achumba wa oijalo. Kharadi adum chumma male. As khanjelubada mapan thokadababu kibu kire. Adunani imana imausingda chakngana chathoksi na hairami basi. Asumna wari sana chaktu loiraduna punna chathok minarami. Chak toklaba matungda lainaga lairikana thaba inkhang adu loisilami. Laina mirak narak yengduna hairai. Ibanina hek tamnaba asidane laikagi mising adusu kiraba male. Lairiksu kiki noktuna. Makhoina kibasini aikhoina pamjaribase. Aduni kanade horen ta henba tumkhrakandane ibani chalurasi tamnabe hekta. Hoine yaine anidu wari sana duna thabaksing adu loisinminaba loiraba matungda kada changlaklami. Makhoi anina changlakpada ahenbana tumduna leibadu urami. Madu ubada laina lairiksu hairap yengnaraduna mafam adudagi thoklaktuna makhoi masa masagi saktam adu olaklami. Laina amadi lairik makhoi anigi akitu junglaba sakpa maduga loinana amama thengda chatpa miyoisingda kihanba haurami. Khomba yu ngauri ichik chiklaba lambi duda mathanta law duna chatlami. Laikai sida Bhoot thoe haibado aina nawam to laude. Bhoot oigera lai oigera aina hatokane. Khombana lauriba asi tabada laina lairikti saubana yaramde lairik sauna. Basigi yung ngawba nupase aina hauzik sauningagtana hatokani ko. Bhoot ki de kaina. Ngasidi nang khangwidra. Khomba masu lauba lepte. He Bhoot sing kidra lolabo. Na khoina na thona lerdi aigi mangsida chung thurone. Khomba na wahaidu hek haibaga khanghaudana maikai mari pumba nuksitki sapu kana silakpana uwa sing adusu leng chatlami. Khomba mahakti yugi nisaduna kibaga khangba nate. Bhoot na khoi kaidorige hojuma yam thuna thoro khomba aigi tik khangange. Khomba masu wahai singdo haiba loirakpada magi akoiba aduda nupi amana khakna nokpagi khonjel adu nakong singja yaina tarami. Aduga khombagi akoiba aduda sumami sami oina mi ama chenbagi mawong adu taurami. Khomba madi ngahaktang aduda taurakliba mawong sing asida masadu yugi nisaga khanghan halami. Gibanasu masadu niklami. Tanja adudasu khombagi nakong mayada nupi amagi khonjelda chirol taurakpagi mataugumna tauraklami. Thauna yam phana ngangkidaine haujikti kaidaurage. Khombasu khonjel adugi maikaida phatlauna yenglami. Mana yenglakpada masamana isang sangkai mamit mana mamai pumba ina pumtaitai khombada yengduna noksilami. Khomba madi madu urubada mamit chechit uisinduna akibadu khanglami. Amuksu akoibaduda yamna thawai tana pena nokpagi makholna pumnin nilami. Khomba yam kina mamit tapna hek pangthokpaga masamana iten mamittagi i joro chentha. Mabu yengduna lairamba asida tung khanghan halami. Amukso marai tatli hairami. Ai soikri. Ai bung to kanbiu.
ꯑꯩ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯔꯣꯏ ꯈꯣꯝꯕꯅ ꯍꯧꯖꯤꯛ ꯎꯈꯤꯕ ꯃꯃꯤꯠꯇ ꯏ ꯇꯥꯕ ꯅꯨꯄꯤ ꯑꯗꯨꯅ ꯈꯣꯝꯕꯕꯨ ꯆꯥꯔꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯂꯝꯃꯤ ꯈꯣꯝꯕꯗꯤ ꯃꯗꯨ ꯎꯕꯗ ꯀꯤꯕꯅ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗ ꯊꯛ ꯊꯛ ꯅꯤꯛꯂꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯈꯣꯝꯕꯒꯤ ꯃꯈꯨꯠꯇ ꯈꯪꯐꯥ ꯐꯥꯔꯛꯂꯝꯃꯤ ꯈꯣꯝꯕ ꯃꯥꯁꯨ ꯃꯥꯒꯤ ꯃꯈꯨꯠ ꯐꯥꯔꯛꯄꯗꯨꯗ ꯀꯅꯥꯅꯣ ꯈꯪꯅ ꯌꯦꯡꯊꯣꯔꯛꯂꯝꯃꯤ ꯃꯥꯅ ꯌꯦꯡꯂꯛꯄꯗ ꯏꯅ ꯄꯨꯝꯇꯩ ꯇꯩꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯇꯥꯞ ꯐꯥꯔꯒ ꯈꯤꯈꯤ ꯅꯣꯛꯁꯜꯂꯛꯄ ꯑꯗꯨꯗ ꯈꯣꯝꯕ ꯋꯥꯈꯜ ꯇꯥꯗ ꯋꯥꯟꯊꯈꯤꯔꯝꯃꯤ ꯃꯇꯧꯁꯤ ꯎꯕꯗ ꯕꯨꯠ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯍꯔꯥꯎꯅ ꯅꯣꯛꯂꯝꯃꯤ ꯈꯣꯝꯕꯅ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯕꯗ ꯃꯐꯝ ꯑꯗꯨꯗ ꯁꯤꯠꯂꯝꯕ ꯅꯨꯡꯁꯤꯠ ꯄꯨꯝꯅꯃꯛ ꯃꯤꯀꯨꯞ ꯑꯁꯤꯗ ꯆꯞ ꯆꯞ ꯂꯦꯞꯈꯤꯕꯒꯨꯝ ꯇꯧꯔꯤ ꯑꯉꯟꯕ ꯑꯌꯨꯛꯅꯤ ꯑꯌꯨꯛ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯨ ꯄꯨꯂꯞ ꯂꯥꯡꯂꯝꯃꯤ ꯃꯌꯥꯝꯅ ꯂꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯑꯍꯦꯟꯕꯅ ꯃꯃꯥꯗ ꯍꯪꯂꯛꯏ ꯏꯃꯥ ꯀꯩꯅꯣ ꯉꯁꯤꯗꯤ ꯃꯄꯥꯟꯗ ꯃꯤ ꯌꯥꯝ ꯂꯥꯡꯕ ꯃꯥꯜꯂꯤ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯍꯣ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯈꯣꯝꯕꯗꯣ ꯌꯨ ꯉꯥꯎꯕ ꯅꯨꯄꯥ ꯑꯃ ꯂꯩꯕꯗꯣ ꯁꯤꯔꯒ ꯇꯥꯔꯝꯃꯤ ꯍꯥꯏꯌꯦ ꯑꯍꯦꯟꯕ ꯉꯛꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯤꯔꯤꯖꯥꯠꯅꯣ ꯊꯥꯖꯗꯤꯌꯦ ꯑꯗꯨꯗꯤ ꯏꯃꯥꯁꯨ ꯈꯪꯗ꯭ꯔꯤ ꯃꯤꯌꯥꯝꯅꯗꯤꯅꯦ ꯂꯥꯏ ꯇꯤꯟ ꯑꯣꯛꯅꯔꯒ ꯁꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯪꯍꯥꯏꯗ ꯍꯥꯏꯅꯩ ꯑꯁ ꯇꯟꯕꯨ ꯇꯜꯂꯦꯗ ꯊꯣꯡꯒꯥꯟꯒ ꯊꯣꯛꯀꯗꯕ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯂꯩꯀꯥꯏ ꯑꯁꯤ ꯑꯅꯥ ꯈꯔ ꯌꯥꯎꯒꯗꯧꯔꯤ ꯑꯗꯨꯅ ꯅꯪꯁꯨꯅꯦ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨ ꯂꯥꯏ ꯇꯤꯟꯒ ꯅꯤꯡꯊꯤꯅ ꯈꯨꯔꯨꯝꯂꯒ ꯍꯣꯏ ꯃꯥ ꯂꯩꯅꯥ ꯂꯩꯔꯤꯛꯁꯨ ꯃꯃꯥꯒ ꯑꯍꯦꯟꯕꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯈꯤꯔꯨꯝ ꯈꯤꯔꯨꯝ ꯅꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯌꯧꯔꯛꯂꯝꯃꯤ ꯆꯥꯛ ꯇꯣꯛꯅꯔꯕ ꯃꯇꯨꯡꯅꯤ ꯄꯥꯛꯄꯤ ꯉꯁꯤꯗꯤ ꯃꯁꯥꯗꯨ ꯀꯤꯔꯞ ꯇꯧꯏ ꯍꯥꯏꯗꯨꯅ ꯑꯀꯤꯕ ꯑꯗꯨ ꯈꯔꯗꯁꯨ ꯐꯅꯕ ꯍꯥꯏꯗꯨꯅ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯊꯥꯗꯣꯛꯅꯕ ꯇꯧꯔꯝꯃꯤ ꯄꯥꯛꯄꯤꯅ ꯈꯣꯏꯖꯨꯝ ꯂꯩꯈꯥꯝ ꯑꯗꯨ ꯃꯩ ꯍꯦꯛ ꯆꯨꯕꯒ ꯃꯗꯨꯒꯤ ꯃꯅꯝ ꯑꯗꯨꯅ ꯏꯃꯨꯡ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯂꯝꯃꯤ ꯂꯩꯅꯥꯒ ꯂꯩꯔꯤꯛꯀꯁꯨ ꯃꯅꯝ ꯑꯗꯨ ꯇꯥꯕꯗ ꯃꯁꯥꯗꯨ ꯂꯩꯕ ꯌꯥꯔꯛꯇ ꯃꯔꯦꯡ ꯆꯠꯂꯝꯃꯤ ꯃꯅꯝꯗꯨꯅ ꯁꯨꯝ ꯀꯟꯁꯤꯜꯂꯛꯄꯅ ꯎꯄꯥꯏ ꯂꯩꯇ ꯑꯍꯦꯟꯕ ꯎꯗ꯭ꯔꯤꯉꯩꯗ ꯇꯨꯃꯤꯟꯅ ꯊꯣꯔꯛꯂꯝꯃꯤ ꯄꯥꯛꯄꯤꯗꯤ ꯌꯨꯝꯒꯤ ꯀꯥ ꯈꯨꯗꯤꯡꯃꯛ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯑꯗꯨ ꯑꯣꯛꯊꯣꯛꯂꯗꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯛꯇꯨꯅ ꯊꯝꯂꯝꯃꯤ ꯑꯍꯦꯟꯕꯁꯨ ꯃꯍꯥꯛꯅ ꯅꯣꯡꯈꯠꯂꯛꯄꯗ ꯂꯩꯅꯥꯒ ꯂꯩꯔꯤꯛꯀ ꯎꯗꯕ ꯑꯗꯨꯗ ꯄꯥꯈꯠꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯝꯃꯤ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯑꯅꯤꯗꯨꯕꯨ ꯑꯃꯨꯛ ꯋꯥꯍꯩꯗꯣ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄꯗ ꯃꯃꯥꯒ ꯍꯦꯛ ꯃꯥꯌꯣꯛꯅꯔꯝꯃꯤ ꯄꯥꯛꯄꯤ ꯃꯆꯥ ꯎꯕꯗ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ ꯏꯃꯥ ꯂꯩꯅꯥꯒ ꯂꯩꯔꯤꯛꯀꯗꯨꯕꯨ ꯎꯕ꯭ꯔꯣ ꯀꯥꯗꯁꯨ ꯂꯩꯍꯧꯗꯦ ꯄꯥꯛꯄꯤ ꯄꯥꯈꯠꯅ ꯍꯩꯃꯥ ꯏꯃꯥꯗꯤ ꯎꯗꯦꯅꯦꯍꯦ ꯑꯗꯨꯗꯤ ꯀꯗꯥꯏꯗꯅꯣꯕ ꯂꯩꯔꯝꯗꯣꯏꯁꯦ ꯃꯇꯝꯁꯤꯅ ꯑꯁꯨꯛ ꯌꯥꯝ ꯐꯠꯇ꯭ꯔꯀꯥꯟꯁꯤꯗ ꯀꯥꯟꯅꯗꯦ ꯏꯕꯨꯡꯉꯣ ꯅꯪꯅꯦ ꯃꯃꯥꯡꯗ ꯌꯦꯡꯉꯛꯑꯣ ꯑꯩ ꯃꯅꯤꯡꯗ ꯌꯦꯡꯉꯛꯑꯒꯦ ꯇꯥꯔꯤꯕ ꯄꯥꯎꯁꯤꯡ ꯑꯗꯨꯒꯅꯦ ꯏꯃꯥꯗꯤ ꯌꯥꯝ ꯄꯥꯈꯠꯂꯤ ꯍꯣꯏ ꯃꯥ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯃꯅꯤꯡ ꯃꯌꯥ ꯊꯣꯛꯇꯨꯅ ꯂꯩꯅꯥꯒ ꯂꯩꯔꯤꯛꯀꯕꯨ ꯊꯤꯔꯝꯃꯤ ꯄꯥꯛꯄꯤ ꯃꯥꯁꯨ ꯃꯅꯤꯡꯒꯤ ꯑꯃꯥꯡꯁꯪ ꯃꯌꯥꯗꯨꯗ ꯂꯦꯞꯇꯨꯅ ꯃꯃꯧ ꯑꯅꯤꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ ꯌꯦꯡꯅ ꯑꯃꯥꯡꯁꯪ ꯃꯌꯥꯗꯒꯤ ꯈꯔ ꯆꯠꯊꯣꯛꯇꯨꯅ ꯍꯧꯔꯤꯕ ꯂꯐꯨ ꯄꯥꯝꯕꯤꯗꯨꯗ ꯃꯤ ꯂꯩꯕꯒꯤ ꯁꯥꯃꯤꯟ ꯈꯖꯤꯛ ꯐꯪꯕꯒꯨꯝ ꯄꯥꯛꯄꯤꯒꯤ ꯃꯁꯥꯗ ꯐꯥꯎꯔꯝꯃꯤ ꯄꯥꯛꯄꯤꯁꯨ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯕꯨ ꯀꯧꯗꯨꯅ ꯆꯪꯁꯤꯜꯂꯝꯃꯤ ꯕꯦꯝꯃ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯁꯨ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ ꯄꯥꯛꯄꯤꯁꯨ ꯃꯐꯝꯗꯨꯗ ꯂꯦꯞꯇꯨꯅ ꯑꯃꯨꯛ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ ꯃꯥꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯋꯥꯔꯛ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯃꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯒꯨꯝꯅ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯎꯔꯝꯃꯤ ꯄꯥꯛꯄꯤꯁꯨ ꯃꯃꯧ ꯅꯨꯄꯤꯅꯤ ꯈꯜꯂꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯕꯦꯝꯃ ꯅꯪꯕꯨ ꯑꯗꯨꯗ ꯀꯩꯗꯧꯔꯤꯅꯣ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯄꯥꯛꯄꯤꯅ ꯉꯥꯡꯖꯩ ꯍꯥꯏꯕ ꯈꯛꯇꯅꯤ ꯍꯣꯏ ꯃꯥꯏ ꯀꯩꯁꯨ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯃꯁꯥꯗꯨ ꯈꯖꯤꯛ ꯈꯧꯇꯛꯆꯔꯝꯃꯤ ꯕꯦꯝꯃ ꯂꯩꯅꯥ ꯅꯪꯕꯨ ꯑꯗꯨꯗ ꯀꯩꯗꯧꯔꯤꯅꯣ ꯄꯥꯛꯄꯤꯅ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯈꯤꯕꯗ ꯉꯥꯏꯔꯤ ꯅꯨꯄꯤ ꯑꯃꯒꯤ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗ ꯈꯤꯈꯤ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯏ ꯑꯩ ꯂꯩꯅꯥ ꯅꯠꯇꯤꯌꯦ ꯂꯩꯔꯤꯛ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯈꯥꯛꯅ ꯅꯣꯛꯂꯛꯂꯝꯃꯤ ꯄꯥꯛꯄꯤ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯔꯝꯃꯤ ꯀꯤꯕꯅꯁꯨ ꯃꯁꯥꯗꯨ ꯂꯥꯎꯕ ꯉꯝꯗ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯃꯥꯅ ꯎꯈꯤꯕ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯇꯧꯈꯤꯕ ꯑꯗꯨꯁꯨ ꯈꯨꯗꯛ ꯑꯗꯨꯗ ꯁ꯭ꯋꯥꯏ ꯃꯥꯡꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯑꯀꯣꯏꯕꯗꯨꯗ ꯅꯣꯛ ꯈꯦꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗꯨꯁꯨ ꯎꯔꯝꯃꯤ ꯄꯥꯛꯄꯤ ꯍꯟꯗꯛꯇꯤ ꯃꯥꯒꯤ ꯑꯔꯩꯕ ꯊꯧꯅꯥ ꯄꯨꯝꯕ ꯄꯨꯊꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯟꯅ ꯀꯧꯔꯝꯃꯤ ꯁꯣꯝꯗ ꯑꯍꯦꯟꯕ ꯃꯥꯁꯨ ꯃꯃꯥꯅ ꯂꯥꯎꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯑꯍꯦꯟꯕ ꯄꯥꯈꯠꯅ ꯃꯃꯥꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯄꯗ ꯃꯃꯥꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯃꯃꯥꯕꯨ ꯀꯧꯔꯝꯃꯤ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯁꯦ ꯍꯧꯒꯠꯂꯣ ꯏꯃꯨꯡ ꯆꯪꯉꯁꯤ ꯑꯍꯦꯟꯕ ꯃꯃꯥꯕꯨ ꯐꯝꯄꯥꯛꯅꯅ ꯄꯝꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯃꯥꯕꯨ ꯋꯥꯈꯜ ꯂꯥꯛꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯊꯥꯗꯨꯅ ꯂꯥꯏꯀꯠꯅꯔꯝꯃꯤ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥ ꯑꯁꯤꯗꯅꯤ ꯂꯩꯅꯥ ꯑꯃꯗꯤ ꯂꯩꯔꯤꯛ ꯀꯞꯇꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯑꯍꯦꯟꯕ ꯃꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤꯅ ꯀꯞꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯄ ꯑꯁꯤꯗ ꯒ꯭ꯌꯥꯟ ꯏꯉꯥꯎ ꯉꯥꯎꯅ ꯍꯪꯂꯝꯃꯤ ꯀꯩꯗꯧꯔꯒꯦ ꯅꯣꯏ ꯑꯅꯤꯅ ꯀꯞꯂꯤꯗꯨꯅ ꯉꯁꯥꯏ ꯀꯥꯏ ꯆꯠꯂꯨꯕ ꯂꯩꯔꯤꯛ ꯀꯞꯂꯒ ꯇꯥꯍꯦꯟꯕ ꯅꯣꯏ ꯌꯨꯝꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤ ꯂꯩꯕ ꯀꯤꯔꯦ
ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦꯕ ꯉꯁꯥꯏ ꯏꯆꯦꯒ ꯑꯩꯒꯅ ꯃꯄꯥꯟꯗ ꯊꯣꯛꯄꯗ ꯏꯅꯥꯏ ꯄꯨꯝꯇꯩ ꯇꯩꯔꯕ ꯅꯨꯄꯤ ꯑꯃꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯆꯥꯔꯒꯦ ꯃꯇꯥꯒꯨꯝꯅ ꯇꯥꯟꯅꯔꯛꯏ ꯏꯆꯦꯁꯨ ꯑꯩꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯆꯦꯟꯕꯗ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯃꯥꯡꯉꯨꯔꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯌꯨꯝꯁꯤꯗ ꯍꯟꯖꯤꯜꯂꯛꯏꯁꯤꯅꯤ ꯂꯩꯅꯥ ꯃꯥꯗꯤ ꯍꯦꯛ ꯍꯦꯛ ꯀꯞꯇꯨꯅ ꯑꯍꯦꯟꯕꯗ ꯁꯠ ꯂꯥꯎꯅ ꯀꯣꯟꯁꯤꯜꯂꯛꯂꯝꯃꯤ ꯇꯥꯍꯦꯟꯕ ꯑꯩ ꯌꯥꯝ ꯀꯤꯔꯦ ꯂꯩꯅꯥꯅ ꯑꯍꯦꯟꯕꯕꯨ ꯀꯣꯟꯁꯤꯟꯈꯤꯕ ꯑꯗꯨ ꯎꯕꯗ ꯂꯩꯔꯤꯛ ꯃꯥꯁꯨ ꯂꯩꯅꯥꯗ ꯈꯥꯅ ꯌꯦꯡꯂꯛꯂꯝꯃꯤ ꯂꯩꯅꯥꯗꯤ ꯑꯗꯨꯃꯛ ꯀꯞꯂꯤ ꯀꯣꯜꯂꯤꯕꯗꯨ ꯊꯥꯗꯣꯛꯇ ꯑꯍꯦꯟꯕ ꯇꯞꯅ ꯂꯩꯅꯥꯕꯨ ꯃꯊꯥꯅꯨꯡꯗꯒꯤ ꯁꯠꯇꯣꯛꯇꯨꯅ ꯇꯞꯅ ꯏꯪꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯂꯩꯅꯥ ꯁꯦ ꯀꯞꯀꯅꯨ ꯅꯪꯅ ꯀꯞꯄꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯊꯥꯍꯦꯟꯕ ꯑꯩ ꯌꯥꯝ ꯀꯤꯌꯦ ꯍꯧꯖꯤꯛꯇꯤ ꯀꯤꯕ ꯐꯔꯣ ꯑꯩ ꯂꯩꯔꯕꯅꯤꯅ ꯋꯥꯍꯩꯗꯣ ꯍꯥꯏꯅ ꯍꯥꯏꯅ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯇꯥꯔꯤꯕ ꯃꯃꯥꯗ ꯌꯦꯡꯂꯛꯇꯨꯅ ꯃꯃꯥꯕꯨ ꯒ꯭ꯌꯥꯟ ꯂꯥꯛꯅꯅꯕ ꯇꯧꯔꯝꯃꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯄꯥꯛꯄꯤꯗꯨ ꯋꯥꯈꯜ ꯈꯪꯂꯛꯂꯝꯃꯤ ꯄꯥꯛꯄꯤꯅ ꯇꯞꯅ ꯃꯃꯤꯠ ꯄꯥꯡꯂꯛꯄꯗ ꯂꯩꯔꯤꯛꯀ ꯍꯥꯟꯅ ꯃꯤꯠꯆꯥꯅꯔꯝꯃꯤ ꯄꯥꯛꯄꯤ ꯂꯩꯔꯤꯛ ꯎꯕꯗ ꯃꯁꯥꯗꯨ ꯏꯈꯪ ꯈꯪꯅ ꯃꯁꯥ ꯄꯨꯝꯕ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯍꯦꯟꯕ ꯃꯃꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯀꯤꯕ ꯐꯔꯣ ꯏꯃꯥ ꯅꯆꯥ ꯑꯩ ꯂꯩꯔꯕꯅꯤꯅ ꯄꯥꯛꯄꯤ ꯀꯤꯅ ꯀꯤꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯏꯃꯥ ꯌꯥꯝ ꯀꯤꯌꯦ ꯏꯃꯥ ꯌꯥꯝ ꯀꯤꯌꯦ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦꯕ ꯉꯁꯥꯏꯅꯦ ꯏꯃꯥꯒꯤ ꯃꯥꯡꯗ ꯁꯛꯐꯝ ꯀꯥꯏꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯏꯃꯥꯒꯤ ꯈꯨꯠꯁꯦ ꯐꯥꯔꯛꯏꯕꯅꯤ ꯏꯃꯥ ꯇꯣꯛꯑꯁꯦ ꯏꯃꯥꯅ ꯀꯤꯕ ꯐꯅꯅꯕ ꯑꯩ ꯈꯨꯖꯨꯟ ꯂꯩꯈꯥꯝ ꯊꯥꯗꯣꯛꯎꯒꯦ ꯂꯩꯅꯥ ꯂꯩꯔꯤꯛ ꯄꯥꯈꯠꯅ ꯇꯥꯍꯦꯟꯕ ꯍꯧꯖꯤꯛꯇꯤ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯕꯤꯔꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏꯌꯦ ꯑꯍꯦꯟꯕꯁꯨ ꯂꯩꯅꯥꯒ ꯂꯩꯔꯤꯛꯀꯅ ꯍꯥꯏꯕ ꯑꯗꯨꯃꯛ ꯌꯥꯔꯝꯃꯤ ꯄꯥꯛꯄꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯤꯅ ꯇꯥꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯑꯍꯦꯟꯕ ꯃꯥꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯇ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯂꯩꯔꯝꯃꯤ ꯑꯍꯦꯟꯕ ꯑꯌꯨꯛ ꯉꯟꯇꯥ ꯑꯗꯨꯗꯒꯤ ꯃꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯑꯃꯥꯏꯕ ꯇꯣꯜꯍꯟꯕꯨ ꯄꯨꯗꯨꯅ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯂꯝꯃꯤ ꯇꯣꯜꯍꯟ ꯃꯥꯗꯤ ꯊꯣꯡꯒꯥꯜꯗꯒꯤ ꯍꯦꯛ ꯆꯪꯉꯛꯄꯗꯒꯤ ꯑꯀꯣꯏꯕꯗꯨꯗ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯌꯦꯡꯂꯤ ꯌꯦꯡꯅ ꯌꯦꯡꯅ ꯁꯨꯃꯥꯡ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯇꯣꯜꯍꯟꯅ ꯃꯥꯡꯒꯣꯟ ꯍꯦꯛ ꯀꯥꯈꯠꯂꯛꯄ ꯍꯦꯛ ꯇꯧꯕꯒ ꯂꯩꯅꯥ ꯑꯃꯗꯤ ꯂꯩꯔꯤꯛꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯑꯍꯨꯝ ꯑꯗꯨ ꯃꯤꯠꯆꯥꯅꯔꯝꯃꯤ ꯂꯩꯅꯥꯒ ꯂꯩꯔꯤꯛꯀꯗꯤ ꯇꯣꯜꯍꯟ ꯎꯕꯗ ꯃꯁꯥꯗꯨ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦ ꯏꯄꯥꯁꯨ ꯄꯥꯈꯠꯂꯝꯃꯤ ꯇꯣꯜꯍꯟ ꯃꯥꯁꯨ ꯃꯕꯨꯛꯅꯤꯡꯗ ꯇꯨꯃꯤꯟꯅ ꯁꯣꯜꯂꯝꯃꯤ ꯂꯩꯔꯦꯗꯅ ꯁꯤꯗ ꯑꯍꯦꯟꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯂꯩꯔꯦ ꯂꯩꯅꯥ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯐꯤꯗꯥ ꯄꯨꯊꯣꯔꯛ ꯑꯍꯦꯟꯕꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯔꯤꯛꯀ ꯂꯩꯅꯥꯒꯁꯨ ꯇꯣꯜꯍꯟꯒꯤ ꯐꯤꯗꯥ ꯄꯨꯊꯣꯛꯇꯨꯅ ꯐꯝꯍꯜꯂꯝꯃꯤ ꯑꯍꯦꯟꯕꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ ꯃꯃꯥꯕꯨ ꯄꯨꯊꯣꯛꯇꯨꯅ ꯊꯣꯔꯛꯂꯝꯃꯤ ꯂꯩꯅꯥꯒ ꯂꯩꯔꯤꯛꯀꯁꯨ ꯏꯃꯨꯡꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯈꯤꯔꯝꯃꯤ ꯑꯃꯥꯏꯕ ꯇꯣꯜꯍꯟ ꯄꯥꯛꯄꯤꯒꯤ ꯈꯨꯗꯥꯡ パイꯗꯨꯅ ꯌꯦꯡꯂꯝꯃꯤ ꯑꯍꯦꯟꯕꯁꯨ ꯄꯥꯈꯠꯅ ꯍꯪꯖꯔꯛꯏ ꯑꯣꯖꯥ ꯏꯃꯥꯒꯤꯁꯦ ꯑꯍꯦꯟꯕꯅ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯃꯥꯏꯕ ꯇꯣꯜꯍꯟꯅ ꯃꯔꯛ ꯐꯠꯊꯠꯂꯛꯏ ꯏꯕꯨꯡꯉꯣ ꯅꯃꯥꯒꯤꯁꯦ ꯂꯥꯏ ꯐꯠꯇꯕ ꯎꯛꯅꯕꯅꯤ ꯍꯥ ꯑꯗꯨꯗꯤ ꯀꯔꯤ ꯀꯔꯤ ꯇꯧꯒꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯏꯃꯨꯡꯗꯒꯤ ꯈꯨꯖꯥꯏ ꯑꯁꯦꯡꯕ ꯑꯃꯗ ꯏꯁꯤꯡ ꯀꯟꯗꯨꯅ ꯄꯨꯊꯣꯔꯛꯎ ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ ꯇꯣꯜꯍꯟꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯦꯟꯕꯁꯨ ꯑꯁꯦꯡꯕ ꯈꯨꯖꯥꯏ ꯑꯃꯗ ꯏꯁꯤꯡ ꯄꯤꯛꯊꯅ ꯍꯥꯞꯇꯨꯅ ꯄꯨꯊꯣꯔꯛꯂꯝꯃꯤ ꯇꯣꯜꯍꯟꯁꯨ ꯏꯁꯤꯡ ꯈꯨꯖꯥꯏꯗꯨ ꯂꯧꯔꯗꯨꯅ ꯃꯆꯤꯟꯗ มุꯔꯨꯝ มุꯔꯨꯝ ꯁꯣꯜꯂꯗꯨꯅ ꯄꯥꯛꯄꯤꯒꯤ ꯃꯁꯥꯗ ꯆꯥꯏꯁꯤꯜꯂꯝꯃꯤ ꯑꯍꯦꯟꯕꯗꯤ ꯑꯃꯥꯏꯕ ꯇꯣꯜꯍꯟꯅ ꯇꯧꯔꯤꯕꯗꯨ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯇꯣꯜꯍꯟꯁꯨ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯂꯣꯏꯔꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤ ꯑꯣꯏꯔꯗꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯅꯣꯏꯒꯤ ꯌꯨꯝꯁꯤꯗ ꯂꯥꯏ ꯐꯠꯇꯕ ꯈꯔ ꯂꯩꯔꯤ ꯃꯁꯦ ꯅꯪꯅ ꯊꯤꯒꯠꯅꯕ ꯇꯧ ꯑꯍꯦꯟꯕ ꯄꯥꯈꯠꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯅ ꯀꯔꯝꯅ ꯃꯗꯨꯕꯨ ꯊꯤꯒꯠꯇꯣꯏꯅꯣ ꯑꯣꯖꯥꯅ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯇꯥꯟꯊꯣꯛꯄꯤꯔꯝꯃꯨ ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯅꯤ ꯃꯗꯣ ꯑꯩꯅ ꯍꯦꯛꯇ ꯉꯝꯃꯨ ꯅꯪ ꯅꯁꯥꯅ ꯈꯪꯖꯔꯛꯀꯅꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯗꯨꯇꯗ ꯅꯪ ꯑꯣꯖꯥ ꯃꯥꯏꯕꯕꯨ ꯅꯤꯡꯁꯤꯡꯂꯛꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯆꯠꯅꯅꯕ ꯇꯧꯔꯝꯃꯤ ꯑꯍꯦꯟꯕ ꯃꯥꯁꯨ ꯂꯥ ꯃꯆꯦꯠ ꯑꯃꯗ ꯑꯃꯥꯏꯕ ꯇꯣꯜꯍꯟꯒꯤ ꯗꯈꯤꯅꯥ ꯇꯧꯔꯝꯃꯤ ꯇꯣꯜꯍꯟ ꯃꯥꯁꯨ ꯆꯠꯂꯝꯗꯥꯏꯗ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯑꯣꯏꯅ ꯌꯦꯡꯂꯛꯄꯗ ꯂꯩꯅꯥꯅ ꯇꯣꯜꯍꯟꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯄꯒ ꯃꯤꯆꯥꯅꯔꯝꯃꯤ ꯇꯣꯜꯍꯟ ꯎꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯊꯣꯡꯒꯥꯜꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯑꯍꯦꯟꯕꯁꯨ ꯃꯃꯥꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯄꯣꯊꯥꯍꯜꯂꯝꯃꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯁꯨꯝ ꯍꯧꯖꯤꯟꯈꯤꯔꯝꯃꯤ ꯂꯩꯅꯥ ꯑꯃꯗꯤ ꯂꯩꯔꯤꯛꯁꯨ ꯍꯥꯟꯅꯒꯨꯝꯅ ꯃꯤꯉꯣꯟꯗ ꯀꯤꯍꯟ ꯈꯣꯠꯍꯟꯕ ꯇꯧꯕꯗꯨ ꯂꯦꯞꯂꯝꯃꯤ ꯂꯩꯔꯤꯛ ꯑꯃꯗꯤ ꯑꯍꯦꯟꯕ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯍꯦꯟꯕ ꯍꯣꯔꯦꯟ ꯑꯩꯒꯤ ꯀꯩ ꯂꯩꯔꯛꯇꯣꯏꯅꯣ ꯅꯪꯅ ꯍꯜꯂꯛꯄꯗ ꯀꯩ ꯂꯩꯔꯛꯑꯣ ꯍꯥꯏꯅꯣ ꯅꯪꯅ ꯂꯩꯔꯛꯑꯣ ꯍꯥꯏꯕꯈꯩꯗꯣ ꯂꯣꯏꯅ ꯂꯩꯔꯗꯕꯅꯤ ꯂꯩꯔꯤꯛ ꯏꯀꯦ ꯀꯦꯁꯤꯟꯅꯗꯨꯅ ꯑꯍꯦꯟꯕꯒꯤ ꯐꯨꯔꯤꯠ ꯐꯤꯖꯤꯗ ꯌꯥꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯔꯣ ꯍꯣꯔꯦꯟꯅꯦ ꯑꯩꯒꯤ ꯐꯤ ꯑꯃꯈꯛꯇ ꯂꯩꯕꯤꯔꯛꯑꯣꯕ ꯍꯣꯏꯗ ꯍꯣꯏꯗ ꯑꯩꯈꯣই ꯅꯨꯄꯤꯒꯤꯕꯨ ꯂꯩꯊꯣꯛꯀꯦ ꯉꯥꯡꯅꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗꯒꯤ ꯂꯩꯅꯥꯅ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯍꯦꯟꯕ ꯊꯕꯛ ꯊꯦꯡꯉꯦ ꯍꯥꯏꯗꯥꯏ ꯆꯠꯂꯣꯗ ꯍꯥ ꯍꯣꯏ ꯆꯠꯂꯗꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯒꯦ ꯍꯦꯛ ꯇꯧꯕꯒ
ꯂꯩꯔꯤꯛꯅ ꯑꯍꯦꯟꯕꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯄꯥꯏꯔꯝꯃꯤ꯫ ꯉꯥꯏꯈꯣꯗ ꯑꯍꯦꯟꯕ, ꯀꯩꯗꯧꯔꯒꯦ? ꯍꯣꯔꯦꯟ ꯂꯩꯔꯛꯄ ꯀꯥꯎꯅꯤ ꯍꯥꯏꯒꯦ ꯇꯧꯕꯅꯦꯕ꯫ ꯀꯥꯎꯔꯣꯏꯗ, ꯅꯪꯒꯤꯕꯨ ꯀꯥꯎꯒꯗ꯭ꯔꯣ? ꯂꯩꯅꯥ ꯁꯥꯎꯅꯤꯡꯅ, ꯇꯥ ꯑꯍꯦꯟꯕ, ꯊꯦꯡꯗ꯭ꯔꯤꯕꯣ ꯍꯧꯖꯤꯛꯐꯥꯎ? ꯂꯩꯔꯤꯛ ꯂꯩꯅꯥꯗ ꯀꯔꯦꯝꯅꯅ ꯌꯦꯡꯂꯒ, ꯇꯥ ꯑꯍꯦꯟꯕ, ꯁ꯭ꯋꯥꯏꯁꯦ ꯀꯜꯂꯛꯄ ꯃꯤ ꯌꯥꯝ ꯂꯩ꯫ ꯂꯩꯅꯥ ꯂꯩꯔꯤꯛꯇ ꯁꯥꯎꯅ ꯌꯦꯡꯗꯨꯅ, ꯑꯉꯥꯡꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯇꯧꯔꯛꯀꯅꯨ꯫ ꯎꯁꯤꯠꯇꯕ ꯅꯠꯆꯗꯤꯌꯦ ꯏꯆꯦ ꯁꯥꯕꯤ꯫ ꯅꯪ ꯍꯧꯖꯤꯛ ꯅꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯎ ꯍꯥꯏꯕ꯭ꯔꯥ? ꯂꯩꯔꯤꯛ ꯃꯥꯁꯨ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯒ, ꯅꯪꯅ ꯈꯨꯄꯥꯛꯅ ꯊꯥꯔꯒ ꯑꯩꯅ ꯖꯒꯣꯏ ꯁꯥꯔꯒ ꯂꯩꯒꯗ꯭ꯔꯣ? ꯑꯍꯦꯟꯕ ꯃꯥꯗꯤ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯣꯏ ꯑꯅꯤꯕꯨ ꯌꯥꯔꯦ ꯇꯣꯛꯅꯔꯣꯗ꯫ ꯀꯔꯤꯒꯤ ꯇꯣꯛꯄꯅꯣ? ꯇꯥ ꯑꯍꯦꯟꯕꯁꯨ ꯏꯅꯥꯎꯒꯤ ꯃꯤꯆꯪ ꯆꯪꯏ꯫ ꯑꯩꯁꯨ ꯇꯥ ꯑꯍꯦꯟꯕꯒꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯆꯪꯁꯨ ꯈꯔ ꯆꯪꯕꯤꯕ ꯌꯥꯏ꯫ ꯂꯩꯔꯤꯛ ꯀꯔꯦꯝꯅꯅ ꯅꯣꯛꯂꯒ, ꯑꯩꯗꯤ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤ, ꯅꯨꯄꯥꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯁꯨ ꯁꯥꯎꯏꯅꯦ꯫ ꯏꯅꯥꯎ, ꯋꯥ ꯉꯥꯡꯕꯗꯈꯔ ꯈꯔ ꯌꯦꯡꯉꯒ ꯉꯥꯡꯉꯨ꯫ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ? ꯂꯩꯅꯥ ꯁꯥꯎꯅꯤꯡꯅ ꯑꯍꯦꯟꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯄꯥꯏꯔꯝꯃꯤ꯫ ꯇꯥ ꯑꯍꯦꯟꯕ, ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯍꯥꯏꯔꯣ? ꯑꯍꯦꯟꯕ ꯏꯉꯛ ꯉꯛꯅ, ꯀꯩꯅꯣ ꯂꯩꯅꯥ? ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯥꯕ? ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ? ꯂꯩꯅꯥ ꯂꯩꯔꯤꯛꯇ ꯑꯃꯨꯛ ꯅꯣꯛꯀ꯭ꯔꯦꯝ ꯍꯥꯏꯀ꯭ꯔꯦꯝꯅꯅ ꯌꯦꯡꯂꯛꯏ꯫ ꯂꯩꯔꯤꯛꯁꯨ ꯂꯩꯅꯥꯅ ꯄꯥꯏꯗꯕ ꯑꯍꯦꯟꯕꯒꯤ ꯃꯈꯨꯠ ꯅꯥꯝꯃ ꯑꯗꯨꯗ ꯁꯠ ꯀꯣꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯏꯅꯥꯎ, ꯀꯩꯅꯣ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯈꯨꯠꯇ ꯇꯞ ꯇꯞ ꯄꯥꯏꯔꯤꯗꯨꯅ? ꯏꯆꯦ, ꯃꯥꯁꯦ ꯑꯩꯒꯤ ꯅꯨꯄꯥ, ꯈꯪꯉꯕ? ꯅꯪꯒꯤ ꯅꯨꯄꯥ ꯅꯠꯇꯦ, ꯑꯩꯒꯤ ꯅꯨꯄꯥꯅꯤ꯫ ꯏꯆꯦꯒꯤ ꯅꯠꯇꯦ, ꯃꯥꯗꯤ ꯑꯩꯒꯤꯅꯤ꯫ ꯑꯩꯒꯤꯅꯤ, ꯅꯪꯒꯤ ꯅꯠꯇꯦ꯫ ꯅꯪꯒꯤꯁꯨ ꯅꯠꯇꯦ, ꯑꯩꯒꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯦꯟꯕꯒꯤ ꯃꯈꯨꯠ ꯅꯥꯝꯃ ꯅꯥꯝꯃ ꯄꯥꯏꯗꯨꯅ ꯑꯅꯤꯗꯨ ꯃꯥꯒꯤꯅꯤ ꯃꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯆꯤꯡꯅꯔꯝꯃꯤ꯫ ꯑꯍꯦꯟꯕ ꯃꯥꯗꯤ ꯄꯥꯈꯠꯅ ꯍꯥꯏꯔꯤ, ꯅꯣꯏꯕꯨ ꯀꯩꯗꯧꯒꯦ? ꯑꯝꯇ ꯊꯥꯗꯣꯛꯑꯝꯃꯤ, ꯈꯨꯠꯀꯥꯁꯦ ꯂꯣꯏꯅ ꯇꯠꯄ ꯇꯥꯔꯦ꯫ ꯑꯍꯦꯟꯕꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯕ ꯃꯈꯩ ꯑꯅꯤꯗꯨ ꯑꯉꯝ ꯇꯥꯅꯔꯝꯃꯤ꯫ ꯑꯍꯦꯟꯕꯁꯨ ꯍꯟꯗꯛꯇꯤ ꯈꯪꯂꯥꯎ ꯂꯥꯎꯅ ꯍꯥꯏꯔꯛꯏ, ꯈꯨꯠꯁꯦ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ! ꯅꯣꯏ ꯑꯅꯤꯅ ꯆꯤꯡꯕꯗ ꯑꯩꯁꯦ ꯈꯨꯠꯀ ꯂꯣꯏꯅ ꯇꯦꯛꯄ ꯇꯥꯔꯦ꯫ ꯂꯩꯅꯥ ꯁꯥꯎꯅ, ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯈꯨꯠꯁꯦ ꯊꯥꯗꯣꯛꯑꯣ꯫ ꯅꯪꯒꯤ ꯅꯨꯄꯥ ꯅꯠꯇꯦ, ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯈꯨꯠꯅꯤ ꯅꯪꯅ ꯄꯥꯏꯔꯤꯁꯦ꯫ ꯅꯪ! ꯑꯍꯦꯟꯕ ꯌꯥꯝꯅ ꯀꯟꯅ ꯍꯟꯗꯛꯇꯤ ꯂꯥꯎꯔꯝꯃꯤ꯫ ꯌꯥꯔꯦ, ꯀꯩꯗꯧꯔꯒꯦ ꯅꯣꯏ ꯑꯅꯤꯕꯣ? ꯅꯣꯏ ꯑꯅꯤꯁꯦ ꯑꯩꯒꯤꯗꯤ ꯅꯨꯄꯤ ꯉꯥꯛꯇꯅꯤ꯫ ꯍꯟꯗꯛꯀꯤ ꯑꯍꯦꯟꯕꯒꯤ ꯈꯨꯂꯥꯎ ꯑꯗꯨꯗ ꯑꯅꯤꯗꯨ ꯑꯍꯦꯟꯕꯒꯤ ꯄꯥꯏꯔꯝꯕ ꯃꯈꯨꯠ ꯑꯗꯨ ꯁꯠ ꯁꯠ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯑꯍꯦꯟꯕ ꯃꯥꯒꯤ ꯃꯈꯨꯠ ꯍꯦꯛ ꯊꯥꯗꯣꯛꯄꯒ नाबगा कईगा ममित अनी अदु सुक्लमी लैनागा लैरिकदी मचिनसिंग अदु पैथोकनरमी अहेनबा खरा साउनिंगलब तौना हाइरई नखोय अनीगी मनाक्तगा लैरदिने आइगी खुदकासे लुइना यावदबा तारे खरा थुनमदा चलहौखिगी वाहाइदो हाइरमदुना यामना थुना थोखिरमी लैना साउना नंगना नट्रसे इचेना थोहनबनी आइना नते असे हाइदुना लैरिक सुका अदुदगी थोखिरमी लैनादी मखोइदो मरिन अदु चाकना लेहौरी नुमिदांगी मतमनी लैना लैरिक अनीदो हानागुमना चाक इसिंग होटनारमी अहेनबसु चाक चाननबा चाकसंगदा चंगलकलमी महाकना चंगलकपगा लैना याम थुना अहेनबगी चाक अदु माना हाना थिदोक्तुना पिरमी लैरिकसु यामना थुना इंसांग अदु माना हाना हापलमी लैना याम थुना नंगहौररोय मतागुम अहेनबगी इसिंग कन्नुना पिरमी अहेनबा मादी नुपी अनीसिना तौनरकलिबा मवोंग अदु खंगबना होइमाय कैसु हाइरमदे मागी चाफम थोकपुदु चारमी लैरिक नोकमी नोकमी तौना ताहेनबा इंसान खरा हापके खिदंग हापो चाकसे खरा ngमसिलगे लैरिकसु अहेनबगे इंसान खरा हापलमी लैनामासु अहेनबदा ओनसिनदुना हाइरई ताहेनबा चाक खरा हापके यारनी हापनोय लैना साउनिंगना अइना चा हापके हाइबदना यादे इनाउना इंसान हापके हाइबदना याय ता अहेनबसु मिचंग मिखाय यामना नाइमनख्रे अहेनबना खुंबा नंग्रिङैदा लैरिकना सलाउना खुमलई कईनुदा इचे मीचा ओए हाइजबसिदा इचेसिसु खितपिजनिंख्रबा हाइबदुनी अहेनबा मादि ngसाइगुमना खनरकलबदि हाइना पाखतुना माना ओइना सत खुमलई यारे यारे तो आई नोय अनिना खतनबदा खांदोकपगा ngमरय अदुना ने खनद्रिङैदा लेफौरो अहेनबना अदुमाइना हेक हाइजिलकपा अदुदा अनिदु खतनरंबदगी चप चप लेपलमी अहेनबसु चाक चारिबा अदु यामना थुना लोइसिनदुना मखुत मसा अदु हमदोकलबा मतुंगदा थोखिरमी अहिंग मीना तुमना हिपनख्रबा मतम अदुदनी सनारे अथिंगबा अहिंग अदुदा हयेंग मीगी फी पीबा नंगनबनी हाइदुना फी कन्ना सारी फी सुम सारंबदगी इखंग खंगौदना युम मथक असिदा मी अमना चटपा सानबगी मखोल तारकलमी
Sanaremadi thoina hena khanjiluba tauda fi adu makha tana saduna leirami. Fi sana sana amuksu nupi amana kappagi makhol khangta amuk taraklami. Sanaremadi khonjel aduda fi sarambadagi chap leplami. Kanano kappisina makholsu nakna tai. Asi haiduna akoibaduda koyeng yenglami. Mana yenglakpada makholgi polangkhok maya aduda masam sangbi nupi ama leplibadu khangu uraklami. Madu ubada Sanarema sadu swai laurami. Amukso laikai asida but thoe hainaba adusu khangning singdaklami. Sanare fi sarambadagi fukhawgatuna imungda changkhige tawi. Nupi amagi khonjelna hik kappagi khonjel aduna mangol adu pumnina muknilami. Sanare sukina amuktang oina polangkhok mayada lepliba masam sangbi nupi tuda haidap yenglamduna kina hotana imungda chensinkhirami. Mathangi numitni ayuk anganbaduda lairikna thabak punamak tawrami. Ahenba masu lairikta onsinduna hanglai. Najedi ude kai lekhrage. Ta ahenba madi tumhauribani. Ngasidi thengida mabu masa nuaite haibro. Haidabani thabak tawba tanbagi hawgalaktribani. Ihe masu ba thabak kitang tawbasida amuk tallibrane. Yam tanbane madi hanadagi sohawna. Lairikna wahaido haiba loibada ngairi laina mamit mana lauthokhtuna lairikki mangda fandawna chongsinduna hairei. Is kari aibu thabak yamna tanbaga tahangan tanbana nangna talaga. Ichena dandana thengna hawgatbaduda habibai wani kaino yadaga toksauna. He nang wangangbada khara khara yengaga ngangu. Ha hayo nokpu nokjaningi misingse. Nang asiko aigi khutta misibu soiroi. Sizaragi Ahenba maraibakta makhut adu pairaduna hairei. As noi ani suba yare kaidorage. Laina kapli ahenbada onsinduna hairei. Ta ahenba nangsune michang mikha yamna nai. Aibuna nungsibide. Laina kainu nang haidubo. Nang soigi nupini ma soigi nupini. Noi anigi marakta khenaba kaisu laiti aigi famda. Ahenbagi wahaidu tabada nupi anidu so laithoknaduna lairami. Asumna ahenbasu thabak chatpa matam oirakli aduna chak nung charaba matungda thabak chatpa thengle haiduna chatkirami. Ahenba hek chatkibaga lainaga leirikkaso khara khatna khara sauna tawduna leirami. Numidangi matamni ahenba chak toklaba matungda nganna potharurage haiduna mana hana phamungda hiplami. Lainaga leirikkaso ahenba na tumkiba ngairaga makhoisu mahausagi matawgumna mingonda kihan kholan tawduna tamnaba haurami. Asum tawrakpana hapta ama ani mukti sujilaklami. Lainaga leirikkaso hanadagi hana hamu makhoi anina tawgadaba thabaksinga ado adum tawrami. Mangoldana pakpisu masai son kai phak ama tharaduna phamduna leirami. Pakpi ngasaidagi mamau anina thabak suriba ado michina tumin yenglami. Laina masu imungda muk changkhraga manemgi cha ado haiduna puthoraklami. Pakpi kirap lainada yenglami. Laina noksanaduna hairei. Ima thakchilo namauna imagidamakta lolibani. Pakpidu ison na hairei. Bema yare ima kemta chaningde. Ima nungaitiye imagidamak lolaga imana thaktradi. Pakpi mamit aniduna lainada hairap yengladuna cha ado yaum ani ahumlak chinglami. Pakpi mamangi akiba thodokdagi masadu ison na leirakpa numit masing yamlaklabani. Somdaso Laikagi misingna lainaga leirikagi maramda khara hainaba hauraklami. Maungnaha machintongbi amana asumna hairei. Ayingbiya nangbu laikai asigi pau kemta tajibo. Kai pau noiche ho mamang laikagi ahenba haiba nupado nupi ani lonbudo khangbra. Khangi je. Moi laikagi mina hainaribani. Moigi thongal phauduna chatpa ngamnadre hai. Adugane Moiga thangnana leiba yumsing adusu ayuk nungthil khangdre tamnabada leiba ngamdre kaina hai. Iche aisu dumaina tai. Aduga amuksune ibema mawanido numidangdane masamana thadotuna jagoi sai kaisu hai. Haima asengbai ruiche. Asengbai ni iche na hairisi. Laikai mi kaina sune mawani dubu munna yengdaklibase michanaba ngamde su haine. Aduda sunate wanthaba phawba yauduna amaibi kauduna laikatnai hainaribani. Iche ai sum kisalak tawribo. Iche suki danane ama mathengdaga maban thoktrabani.
ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯃꯗꯒꯤ ꯑꯃꯗ ꯋꯥꯔꯤꯗꯨ ꯂꯣꯏꯕ ꯁꯨꯛꯅꯥꯏ ꯅꯥꯏꯔꯝꯗꯦ꯫ ꯑꯍꯦꯟꯕ ꯃꯥꯁꯨ ꯊꯕꯛ ꯃꯐꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯥ ꯂꯥꯛꯄ ꯎꯕꯗ ꯃꯌꯥꯝ ꯑꯗꯨ ꯃꯉꯣꯟꯗ ꯄꯨꯂꯞ ꯑꯣꯏꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯑꯍꯦꯟꯕ ꯃꯌꯥꯝꯗꯨ ꯌꯦꯡꯗꯨꯅ ꯈꯜꯂꯝꯃꯤ, ꯀꯩꯅꯣ ꯃꯌꯥꯝꯁꯤꯅ ꯍꯟꯗꯛ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉꯤꯁꯤꯕꯨ? ꯑꯩꯁꯤꯕꯨ ꯀꯔꯤ ꯑꯁꯣꯏꯕꯒ ꯌꯥꯎꯔꯖꯥꯠꯅꯣ? ꯈꯟꯅ ꯈꯟꯅ ꯃꯍꯥꯛꯁꯨ ꯃꯌꯥꯝꯅ ꯂꯩꯅꯔꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯕꯛ ꯁꯨꯕꯗꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈꯔ ꯃꯆꯤꯟ ꯀꯟꯕ, ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯟꯕ, ꯃꯕꯨꯛꯇ ꯑꯔꯣꯠꯄ ꯊꯝꯕ ꯍꯩꯇꯕ ꯊꯦꯝꯕꯨꯡꯅ ꯍꯥꯏꯔꯛꯏ, ꯑꯍꯦꯟꯕ, ꯅꯣꯏ ꯌꯨꯝꯗꯨꯗ ꯅꯪ ꯂꯩꯕ ꯉꯝꯃꯤꯕꯣ? ꯀꯩꯅꯣ ꯊꯦꯝꯕꯨꯡ, ꯌꯨꯝꯗꯕꯨ ꯃꯤ ꯂꯩꯕ ꯉꯝꯃꯤꯕꯣ ꯍꯥꯏꯗꯤ? ꯑꯣ, ꯏꯇꯩꯃ ꯑꯅꯤꯒꯤ ꯃꯑꯣꯡꯗ ꯑꯀꯤꯕꯒ ꯀꯩꯝꯇ ꯐꯥꯎꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯀꯩꯅꯣꯗ ꯊꯦꯝꯕꯨꯡ, ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯀꯃꯥꯏ ꯀꯤꯗꯣꯏꯅꯣ? ꯊꯦꯝꯕꯨꯡꯒꯤ ꯅꯥꯀꯟꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨꯅ ꯊꯦꯝꯕꯨꯡ ꯈꯛ ꯇꯥꯅꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯊꯦꯝꯕꯨꯡ, ꯅꯪꯁꯤꯗꯤ ꯅꯆꯤꯟ ꯌꯥꯝ ꯌꯥꯎꯏ, ꯉꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯌꯨ꯫ ꯅꯨꯄꯥꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯦꯝꯕꯨꯡꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯍꯦꯟꯕꯁꯨ ꯊꯦꯝꯕꯨꯡꯅ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯕ ꯑꯁꯤꯗ ꯀꯔꯤꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯜꯂꯨꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯁꯨ ꯈꯪꯍꯧꯗ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯑꯍꯦꯟꯕ ꯉꯁꯤꯗꯤ ꯑꯁꯨꯛ ꯊꯦꯡꯅꯁꯤ ꯐꯥꯎꯕꯗ ꯇꯨꯝꯕ ꯌꯥꯗ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯐꯃꯨꯡꯗ ꯍꯤꯞꯂꯝꯕ ꯂꯩꯅꯥꯒ ꯂꯥꯏꯔꯤꯛꯀ ꯍꯧꯒꯠꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯗꯨꯅ ꯃꯍꯥꯛꯁꯨ ꯀꯔꯤꯅꯣ ꯈꯟꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯑꯍꯦꯟꯕ ꯇꯞꯅ ꯇꯞꯅ ꯊꯣꯔꯛꯂꯒ ꯂꯩꯅꯥꯒ ꯂꯥꯏꯔꯤꯛꯀꯒꯤ ꯑꯀꯤꯕ ꯁꯛꯇꯝ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯡꯈꯤꯕ ꯑꯗꯨ ꯃꯃꯤꯠꯃꯛꯅ ꯎꯕꯃꯛꯇꯗ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯍꯦꯟꯕ ꯄꯟꯊꯗꯅ ꯐꯃꯨꯡ ꯇꯝꯅ ꯂꯥꯛꯇꯨꯅ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯐꯩꯖꯨꯞꯅ ꯃꯀꯣꯛ ꯐꯥꯎꯕ ꯌꯧꯅ ꯈꯨꯝꯖꯤꯟꯈꯤꯔꯝꯃꯤ꯫ ꯋꯥꯈꯜꯗꯁꯨ ꯇꯨꯃꯤꯟꯅ ꯈꯜꯂꯝꯃꯤ, ꯀꯩꯅꯣ ꯑꯩꯅ ꯉꯁꯤ ꯎꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯃꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯤꯕ꯭ꯔꯥ? ꯑꯗꯨꯒ ꯑꯣꯏꯊꯣꯛꯑꯒꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯕ? ꯑꯩ ꯀꯔꯝ ꯇꯧꯅꯤ? ꯋꯥꯈꯜꯗꯨꯅ ꯂꯝꯖꯤꯡ ꯑꯣꯏ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯊꯕ ꯌꯥꯗ ꯅꯣꯡꯉꯥꯟꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯅꯤ꯫ ꯑꯍꯦꯟꯕ ꯃꯥꯗꯤ ꯂꯩꯅꯥ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯎꯕꯗ ꯃꯁꯥ ꯑꯗꯨ ꯍꯩꯅꯗꯕ ꯑꯀꯤꯕ ꯀꯌꯥ ꯐꯥꯎꯔꯝꯃꯤ꯫ ꯂꯩꯅꯥꯒ ꯂꯥꯏꯔꯤꯛꯀꯗꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯍꯥꯃꯨ ꯍꯥꯃꯨ ꯑꯍꯦꯟꯕꯗ ꯏꯔꯥꯡ ꯑꯃꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯖꯤꯜꯂꯝꯃꯤ꯫ ꯑꯍꯦꯟꯕ ꯉꯁꯤꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯆꯠꯇꯕꯤꯗ ꯃꯥꯡꯒꯣꯜ ꯗꯥꯔꯤ ꯑꯗꯨꯗ ꯎꯪꯗꯨꯅ ꯐꯝꯂꯤ꯫ ꯂꯩꯔꯤꯛ ꯑꯍꯦꯟꯕꯒꯤ ꯅꯥꯀꯟꯗ ꯐꯝꯊꯗꯨꯅ ꯍꯥꯏꯔꯛꯏ, ꯇꯥ ꯑꯍꯦꯟꯕ, ꯀꯩꯒꯤꯅꯣ ꯉꯁꯤ ꯊꯕꯛ ꯆꯠꯇ꯭ꯔꯗꯤ? ꯑꯍꯦꯟꯕ ꯍꯩꯅꯤꯡꯗꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ, ꯀꯩꯁꯨ ꯇꯧꯗꯦꯗ, ꯑꯩꯗꯤ ꯅꯁꯥ ꯉꯝꯗ꯭ꯔꯕ ꯈꯟꯗꯨꯅ ꯄꯥꯈꯠꯂꯨꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯂꯩꯅꯥꯁꯨ ꯊꯣꯛꯂꯛꯏ, ꯏꯅꯥꯎ, ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯏꯆꯦ, ꯇꯥ ꯑꯍꯦꯟꯕꯅ ꯊꯕꯛ ꯆꯠꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯅ ꯍꯪꯉꯝꯕꯅꯤ꯫ ꯑꯣ, ꯑꯗꯣ ꯏꯃꯨꯡꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯆꯪꯉꯣ꯫ ꯍꯣꯏ ꯏꯆꯦ꯫ ꯂꯥꯏꯔꯤꯛꯁꯨ ꯂꯩꯅꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯍꯦꯟꯕꯁꯨ ꯁꯨꯝ ꯐꯝꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔ ꯃꯥꯜꯂꯤ ꯑꯃꯥꯏꯕ ꯇꯣꯜꯍꯟ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯜꯍꯟ ꯃꯥꯁꯨ ꯑꯍꯦꯟꯕ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯁꯤꯜꯂꯝꯃꯤ, ꯏꯕꯨꯡꯉꯣ, ꯃꯥꯡꯒꯣꯜꯁꯤꯗ ꯍꯦꯛꯇ ꯀꯥꯈꯠꯂꯛꯎ꯫ ꯇꯣꯜꯍꯟꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯦꯟꯕꯁꯨ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯇꯨꯅ ꯐꯝꯂꯝꯃꯤ꯫ ꯇꯣꯜꯍꯟꯁꯨ ꯑꯍꯦꯟꯕꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯑꯗꯨ ꯍꯪꯂꯛꯏ, ꯏꯕꯨꯡꯉꯣ, ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯏꯁꯤꯕꯨ ꯀꯔꯤ ꯂꯩꯔꯒꯦ? ꯑꯣꯖꯥ ꯃꯥꯏꯕ, ꯋꯥꯐꯝꯁꯤꯕꯨ ꯑꯩ ꯀꯔꯝꯅ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯀꯔꯤꯅꯣꯅꯦ, ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯦꯛꯇꯃꯛ ꯍꯥꯏ꯫ ꯑꯍꯦꯟꯕ ꯉꯔꯥꯡ ꯃꯥꯅ ꯎꯈꯤꯕꯁꯤꯡ ꯑꯗꯨ ꯑꯃꯥꯏꯕ ꯇꯣꯜꯍꯟꯗ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯇꯣꯜꯍꯟꯁꯨ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ, ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯃꯥꯡꯖꯧꯅꯅ ꯍꯥꯏꯒꯦ ꯈꯜꯂꯝꯕꯅꯤ, ꯑꯗꯨꯗ ꯅꯪꯅ ꯊꯥꯖꯔꯣꯏꯗ꯭ꯔꯥ ꯈꯟꯗꯨꯅ ꯋꯥꯐꯝ ꯑꯁꯦ ꯍꯧꯗꯣꯛꯇꯕꯅꯤ꯫ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ ꯑꯣꯖꯥ, ꯑꯩꯅ ꯅꯣꯏꯗ ꯂꯥꯛꯄꯗ ꯑꯗꯨꯃꯛ ꯈꯪꯕ ꯉꯝꯈ꯭ꯔꯦ, ꯅꯪꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯂꯩꯍꯧꯔꯤꯕ ꯑꯅꯤꯗꯣ ꯑꯁꯤꯕ ꯊꯋꯥꯏꯅꯤ ꯍꯥꯏꯕꯗꯣ꯫ ꯑꯍꯦꯟꯕ ꯄꯥꯈꯠꯅ, ꯑꯗꯨꯗꯤ ꯑꯣꯖꯥ ꯀꯃꯥꯏ ꯇꯧꯅꯤ? ꯀꯔꯝꯅ ꯃꯈꯣꯏꯕꯨ ꯆꯠꯍꯟꯒꯅꯤ? ꯏꯕꯨꯡꯉꯣ, ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯣꯖꯥ ꯃꯥꯏꯕ ꯂꯩ, ꯀꯔꯤꯁꯨ ꯈꯟꯒꯅꯨ꯫ ꯍꯌꯦꯡꯁꯦ ꯅꯨꯃꯤꯠꯁꯨ ꯐꯩ, ꯍꯌꯦꯡ ꯍꯦꯛꯇ ꯂꯥꯏ ꯑꯃ ꯈꯨꯔꯨꯝꯊꯣꯛꯑꯁꯤ꯫ ꯐꯅꯤ ꯑꯣꯖꯥ, ꯃꯇꯝꯗꯤ ꯀꯔꯝ ꯀꯥꯟꯗ ꯑꯣꯏꯒꯅꯤ? ꯑꯍꯤꯡꯒꯤ ꯃꯇꯝꯗꯅꯤ꯫ ꯑꯗꯨꯗꯤ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ, ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯐꯖꯅ ꯆꯠꯂꯨ꯫ ꯍꯣꯏ ꯑꯣꯖꯥ꯫ ꯑꯍꯦꯟꯕꯁꯨ ꯑꯃꯥꯏꯕ ꯇꯣꯜꯍꯟ ꯈꯣꯏꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯂꯩꯕ ꯎꯗꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯆꯪꯉꯛꯏ꯫ ꯄꯥꯛꯄꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯅꯨꯡꯊꯤꯜ ꯇꯥꯂꯛ ꯑꯁꯤꯗ꯫ ꯑꯍꯦꯟꯕ ꯇꯨꯝꯂꯤꯕ ꯃꯃꯥꯕꯨ ꯍꯧꯗꯣꯛꯇ ꯃꯃꯥꯅ ꯇꯨꯝꯂꯤꯕꯗꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯟꯖꯩ, ꯏꯃꯥ, ꯅꯆꯥꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯏꯁꯥ ꯐꯥꯎꯕ ꯈꯪꯖꯗ꯭ꯔꯦ꯫
ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯕꯨꯁꯨ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯁꯣꯟꯅ ꯁꯣꯟꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯑꯍꯦꯟꯕ ꯉꯁꯤꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯅꯥꯒ ꯂꯩꯔꯤꯛꯀꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯍꯣꯠꯅꯔꯤꯕꯗꯨ ꯃꯥꯁꯨ ꯌꯥꯎꯁꯤꯜꯂꯝꯃꯤ꯫ ꯑꯍꯦꯟꯕꯅ ꯑꯁꯨꯝꯅ ꯌꯥꯎꯁꯤꯜꯂꯛꯄ ꯑꯁꯤꯗ ꯑꯅꯤꯗꯨꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯂꯩꯔꯝꯃꯤ꯫ ꯑꯍꯦꯟꯕ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯣꯏꯅꯤ ꯐꯝꯃꯨ, ꯑꯩ ꯆꯥꯛ ꯊꯤꯔꯛꯀꯦ꯫ ꯂꯩꯅꯥꯒ ꯂꯩꯔꯤꯛꯀꯗꯨ ꯉꯛꯅ, ꯀꯩꯅꯣ ꯇꯥ ꯑꯍꯦꯟꯕ, ꯑꯩꯈꯣꯏ ꯁꯨꯝ ꯇꯧꯒꯦ꯫ ꯌꯥꯔꯣꯏ ꯌꯥꯔꯣꯏ, ꯉꯁꯤꯗꯤ ꯑꯩ ꯇꯧꯒꯦ꯫ ꯑꯍꯦꯟꯕꯅ ꯅꯝꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯅꯤꯡꯊꯤꯅ ꯊꯤꯗꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯅꯨꯃꯤꯠꯇꯨꯃꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯦꯟꯕ ꯇꯨꯃꯤꯟꯅ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯃꯄꯣꯠ ꯃꯆꯩ ꯄꯨꯝꯅꯃꯛ ꯑꯗꯨ ꯂꯩꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯇꯣꯜꯍꯟ ꯃꯥꯁꯨ ꯅꯨꯃꯤꯗꯥꯡ ꯇꯥꯔꯛꯂꯕꯗ ꯑꯍꯦꯟꯕ ꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯍꯦꯟꯕ ꯇꯣꯜꯍꯟꯅ ꯆꯪꯉꯛꯄ ꯎꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯕ ꯐꯥꯎꯔꯝꯃꯤ꯫ ꯂꯩꯅꯥꯒ ꯂꯩꯔꯤꯛꯀꯁꯨ ꯇꯣꯜꯍꯟꯅ ꯌꯨꯝ ꯑꯁꯤꯗ ꯆꯪꯂꯛꯄ ꯑꯁꯤꯗ ꯑꯅꯤꯗꯨ ꯁꯠ-ꯁꯠ ꯌꯦꯡꯅꯔꯝꯃꯤ꯫ ꯑꯍꯦꯟꯕ ꯇꯣꯜꯍꯟꯒꯤ ꯐꯤꯗꯥ ꯊꯥꯔꯝꯃꯤ꯫ ꯇꯣꯜꯍꯟ ꯇꯞꯅ ꯃꯣꯡꯍꯥꯗ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯄꯨꯊꯣꯔꯛꯑꯣ꯫ ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ꯫ ꯑꯍꯦꯟꯕ ꯇꯣꯜꯍꯟꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯅ ꯂꯩꯈꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯇꯣꯜꯍꯟ ꯃꯥꯁꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯨꯝꯊꯈꯤꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯂꯩꯅꯥ ꯃꯃꯤꯠꯇꯨ ꯏꯃꯣꯛ ꯉꯥꯡꯅ ꯍꯥꯏꯔꯛꯏ, ꯇꯥ ꯑꯍꯦꯟꯕ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯂꯩꯅꯥ, ꯂꯥꯏ ꯈꯨꯔꯨꯝꯒꯦ ꯇꯧꯕꯅꯤ꯫ ꯌꯨꯝꯁꯤꯗ ꯂꯥꯏ ꯐꯠꯇꯕ ꯂꯩ ꯍꯥꯏ꯫ ꯑꯗꯨ ꯇꯥꯟꯊꯣꯛꯈ꯭ꯔꯒ ꯑꯩꯈꯣꯏ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯁꯤ꯫ ꯂꯩꯔꯤꯛꯇꯤ ꯇꯣꯜꯍꯟ ꯃꯉꯣꯟꯗ ꯈꯥꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯂꯥꯏ ꯈꯨꯔꯨꯝꯕ ꯌꯥꯔꯣꯏ꯫ ꯀꯩꯅꯣ ꯂꯩꯔꯤꯛ, ꯂꯥꯏ ꯈꯨꯔꯨꯝꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯀꯔꯤꯒꯤ ꯂꯥꯏꯕꯛ ꯐꯕ? ꯂꯥꯏ ꯈꯨꯔꯨꯝꯕ ꯌꯥꯔꯣꯏ ꯍꯥꯏꯗꯤ ꯌꯥꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯜꯍꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯍꯦꯟꯕ ꯂꯩꯔꯤꯛꯀꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯄꯥꯏꯔꯝꯃꯤ꯫ ꯂꯩꯔꯤꯛ, ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ꯫ ꯇꯣꯜꯍꯟꯁꯨ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯍꯦꯛ ꯁꯣꯟꯕꯒ ꯅꯨꯄꯤ ꯑꯅꯤꯗꯨ ꯍꯥꯟꯅꯒꯤ ꯃꯈꯣꯏꯒꯤ ꯑꯀꯤꯕ ꯁꯛꯇꯝ ꯑꯗꯨ ꯑꯣꯜꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯍꯦꯟꯕꯗꯨ ꯇꯨꯡ ꯍꯜꯂꯝꯃꯤ꯫ ꯂꯩꯅꯥ ꯁꯥꯎꯅ ꯇꯣꯜꯍꯟꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯇꯣꯜꯍꯟ ꯃꯥꯁꯨ ꯃꯈꯨꯠꯇ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯗꯨꯅ ꯂꯩꯅꯥꯒꯤ ꯃꯁꯥ ꯑꯗꯨꯗ ꯂꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯩꯔꯤꯛꯁꯨ ꯇꯣꯜꯍꯟꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯇꯣꯜꯍꯟꯁꯨ ꯃꯥꯒꯤ ꯑꯉꯝꯕ ꯁꯛꯇꯤꯅ ꯃꯈꯣꯏꯗꯒꯤ ꯉꯥꯛꯊꯣꯔꯛꯂꯝꯃꯤ꯫ ꯂꯩꯅꯥ ꯑꯃꯗꯤ ꯂꯩꯔꯤꯛꯁꯨ ꯄꯣꯠꯆꯩ ꯀꯌꯥ ꯆꯈꯥꯏꯗꯨꯅ ꯇꯣꯜꯍꯟꯅ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕ ꯑꯗꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯇꯣꯜꯍꯟ ꯌꯥꯝꯅ ꯋꯥꯅ ꯑꯍꯦꯟꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯅꯨꯄꯤ ꯑꯅꯤꯁꯦ ꯈꯥꯝ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯄꯨꯝꯅꯃꯛ ꯃꯥꯏꯊꯤꯔꯒꯅꯤ꯫ ꯑꯍꯦꯟꯕꯁꯨ ꯃꯄꯤ ꯇꯥꯅ ꯂꯩꯅꯥ ꯂꯩꯔꯤꯛꯄꯨ ꯈꯥꯝꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯂꯩꯅꯥ, ꯂꯩꯔꯤꯛ, ꯅꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯂꯩꯔꯤꯛ ꯁꯥꯎꯅ, ꯑꯩꯈꯣꯏꯕꯨ ꯈꯥꯝꯒꯅꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯁꯨ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ꯫ ꯑꯍꯦꯟꯕ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯜꯂꯒ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯑꯅꯤ ꯆꯠꯂꯣ, ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯂꯩꯔꯅꯨ꯫ ꯅꯈꯣꯏ ꯑꯅꯤꯗꯤ ꯑꯁꯤꯕ ꯊꯋꯥꯏꯅꯤ꯫ ꯀꯔꯝꯅ ꯑꯁꯤꯕ ꯊꯋꯥꯏ ꯅꯣꯏꯒ ꯑꯩꯒ ꯂꯩꯃꯤꯟꯅꯒꯅꯤ? ꯑꯩ ꯅꯣꯏꯒ ꯂꯩꯃꯤꯟꯅꯕ ꯄꯥꯝꯗ꯭ꯔꯦ꯫ ꯑꯍꯦꯟꯕ ꯀꯞꯂꯒ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯒ ꯂꯩꯅꯥꯒ ꯂꯩꯔꯤꯛꯀꯁꯨ ꯑꯁꯥꯎꯕ ꯄꯨꯝꯕ ꯁ꯭ꯋꯥꯏ ꯃꯥꯡꯈꯤꯕꯒꯨꯝꯅ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯏꯪ ꯏꯪ ꯂꯥꯎꯕ ꯁꯛꯇꯝ ꯑꯗꯨꯗ ꯍꯟꯖꯤꯜꯂꯛꯏ꯫ ꯑꯍꯦꯟꯕ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩ ꯅꯣꯏ ꯑꯅꯤꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ, ꯑꯗꯨꯕꯨ ꯑꯩꯅ ꯅꯣꯏ ꯑꯅꯤꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯑꯁꯤꯕ ꯊꯋꯥꯏ ꯅꯣꯏꯒꯤꯗꯤ ꯀꯔꯝꯅ ꯂꯩꯃꯤꯟꯅꯒꯅꯤ? ꯑꯗꯨꯅ ꯅꯈꯣꯏ ꯆꯠꯈ꯭ꯔꯣ, ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯂꯩꯅꯥ ꯑꯃꯗꯤ ꯂꯩꯔꯤꯛꯁꯨ ꯑꯍꯦꯟꯕꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯕꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯄꯤ ꯇꯥꯅ ꯍꯥꯏꯖꯔꯛꯏ, ꯇꯥ ꯑꯍꯦꯟꯕ, ꯑꯩꯁꯨ ꯅꯪꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ꯫ ꯑꯗꯨꯅ ꯇꯥ ꯑꯍꯦꯟꯕꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯗꯨ ꯎꯕꯗ ꯑꯩ ꯅꯨꯡꯉꯥꯏꯇꯦꯌꯦ꯫ ꯇꯥ ꯑꯍꯦꯟꯕꯅ ꯆꯠꯂꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯒꯦ꯫ ꯑꯗꯨꯒ ꯇꯥ ꯑꯍꯦꯟꯕ, ꯃꯊꯪꯒꯤ ꯃꯄꯣꯛꯇꯗꯤ ꯅꯪ ꯑꯩ ꯄꯨꯟꯁꯤ ꯂꯩꯄꯣꯜ ꯁꯦꯝꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯁꯤꯀꯣ꯫ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗꯒꯤꯗꯤ ꯅꯪꯒ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯧ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔꯦ꯫ ꯂꯩꯅꯥꯒ ꯂꯩꯔꯤꯛꯀꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯑꯍꯦꯟꯕ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯂꯩꯅꯥ ꯑꯃꯗꯤ ꯂꯩꯔꯤꯛꯀꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯍꯦꯟꯕ ꯃꯗꯨ ꯎꯕꯗ ꯀꯞꯂꯒ ꯀꯟꯅ ꯂꯥꯎꯔꯝꯃꯤ, ꯂꯩꯅꯥ, ꯂꯩꯔꯤꯛ, ꯅꯈꯣꯏ ꯑꯅꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ꯫ ꯅꯈꯣꯏ ꯑꯅꯤꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯅꯨꯄꯤꯅꯦ꯫ ꯄꯥꯛꯄꯤ ꯃꯆꯥꯅ ꯀꯞꯂꯤꯕꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯅ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ, ꯏꯕꯨꯡꯉꯣ, ꯆꯠꯆꯈ꯭ꯔꯁꯅꯨ, ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯀꯩꯗꯧꯅꯨꯡꯗ ꯂꯩꯃꯤꯟꯅꯕ ꯌꯥꯔꯣꯏ꯫ ꯃꯈꯣꯏꯗꯤ ꯑꯁꯤꯕ ꯊꯋꯥꯏ, ꯑꯩꯈꯣꯏꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ꯫ ꯃꯁꯤꯗ ꯀꯔꯝꯅ ꯑꯩꯈꯣꯏꯒ ꯃꯈꯣꯏꯒ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯃꯤꯟꯅꯒꯅꯤ? ꯑꯗꯨꯅ ꯉꯜꯂꯤꯉꯩ ꯑꯁꯤꯗ ꯆꯠꯈꯤꯕꯁꯤꯅ ꯐꯔꯦ꯫
ꯏꯆꯥꯒꯤꯗꯃꯛꯇ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ. ꯑꯍꯦꯟꯕ ꯃꯃꯥꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯏ. ꯏꯃꯥ, ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯅ ꯑꯁꯤꯕ ꯊꯋꯥꯏ ꯑꯣꯏꯖꯔꯕꯁꯨ ꯑꯩꯒꯤꯗꯤ ꯅꯨꯄꯤꯅꯤ. ꯅꯥꯀꯟꯗꯒꯤ ꯑꯃꯥꯏꯕ ꯇꯣꯜꯍꯟꯅ ꯐꯥꯒꯤ ꯇꯥꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯀꯅꯥꯅ ꯅꯠꯇꯦ ꯍꯥꯏꯔꯒꯦꯅꯦ? ꯅꯪꯗꯤ ꯕꯨꯠ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯒꯤ ꯅꯨꯄꯥꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯈꯪꯏ. ꯑꯗꯨꯅ ꯀꯥꯟꯅꯗꯦ ꯏꯕꯨꯡꯉꯣ. ꯀꯞꯇꯅ ꯂꯩꯗꯒꯤ ꯃꯍꯨꯠꯄꯨꯗꯤꯅꯦ, ꯅꯪꯒꯤ ꯕꯨꯠ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯆꯈꯥꯏꯔꯝꯕꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯜꯂꯨ, ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩꯁꯤꯗ. ꯑꯃꯥꯏꯕ ꯇꯣꯜꯍꯟꯒꯤ ꯋꯥꯍꯩꯗꯨꯗ ꯑꯍꯦꯟꯕ ꯃꯥꯁꯨ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯤ ꯅꯣꯛꯃꯤ ꯇꯧꯅ ꯈꯨꯝꯂꯛꯏ. ꯍꯣꯏꯗ, ꯑꯩꯒꯤ ꯕꯨꯠ ꯅꯨꯄꯤ ꯑꯅꯤꯅ ꯆꯈꯥꯏꯔꯝꯕ ꯃꯥꯒꯤ ꯅꯨꯄꯥ ꯑꯩꯅ ꯂꯣꯏꯁꯤꯟꯗꯅ ꯀꯅꯥꯅ ꯂꯣꯏꯁꯤꯟꯒꯅꯤ? ꯂꯣꯏꯁꯤꯟꯒꯦꯗ. ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯦꯟꯕꯁꯨ ꯂꯩꯅꯥ ꯑꯃꯗꯤ ꯂꯩꯔꯤꯛꯅ ꯆꯈꯥꯏꯔꯝꯕꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯍꯧꯔꯝꯃꯤ. ꯑꯍꯦꯟꯕꯒꯤ ꯃꯇꯧ ꯑꯁꯤꯗ ꯄꯥꯛꯄꯤ ꯑꯃꯗꯤ ꯇꯣꯜꯍꯟꯁꯨ ꯍꯧꯖꯤꯛ ꯈꯛꯇꯗ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯅꯣꯛꯂꯛꯂꯝꯃꯤ.